เอาไม่มีสิ่งอื่นจ้าตัวนี้ที่ซักซ่าเลยที่โกบีจะหอบเลยกันแต่ first time ใจเนี่ยมองซ่าดีอ่ะสปุนเนี่ยมาหอบเก็กโก้หอบเร่งกันตัวไปนี่ที่โกบีจะไม่หอบไรที่ข้างเดียวพวกจ้าดีกันเลยมาใครนู้นนั่นช่วยหาวไว้ตัวแต่เราไม่เห็นเลยอามาก็บีกรีนด้วยตัวนั้นที่เห็นเลยหาวบ่ที่หาวบ่ที่หาวก็ได้สิคุยเดี๋ยววันนี้สมัยจานนี่ไงสิngasih deh orang kita hospital tabak kome ngasih deh hawe ko sama yam chow I'm from Northeast. Kobe to credit card ni, oy nam. Kitang di mahawa le. Color pa sabay wan ne ba ma din hawa he le. Green do. Wow. By God God. How about that? Kunin blessing ju chai ni tas la ai na ku ade khala ba ne sing ju jam da nam ma ga ne sa gen ta bus si ma ha ke chan ga ra khang di so rong phun ne
หอม좀 갈래도 파자부터 엄청 잘 떠게 그러니까 신주디 하우 이거 매 고비디 한 간나 하우 보이디 신주디 한 하우 아니 쇼베 한 이때는 다 갔다 놓아 em kênh gắng cha ghê ao nô mà cha sẽ phân lá cho đi thở bắt khăn con xin chú đi mấy em cha cái số hào mình yam mấy xin chú dừng ông của cho không được yam chính yam 이름 저 합성기가 맞지 않마? Thank you, Pia. 생일 사슬라오, Pia 데비. 데비야 이렇게. Thank you so much. Kay Singjuno ay. Di namin may Singjuni. Ubra. Yam. Không hoài sao đừng chịu bỏ. Sao không thì không sao không làm với tôi là không muốn để đấy gì được. Nhưng mà chạy cho bao hậu cho cái hay. hospital nga si angang ko ebu ko kunong sima jam nung siya do tayo tawon kay hado no khang di ngang do mama padi kay haba phatta bi oye bu ko phatta be haba di laidana duga angang jam nung siwan me thi ko son thon pai ba ka live le ren hai adu ni ai hospital la live thage to ba dai na चल लगे तो युम द मिमी सार को इन थार अगेन हॉस्पिटल के ड्रेस से सुन छेद लाइद ना तो युम की ड्रेस से लगा हम सुन था गया ना यम हाउ बने सी का माय तंग या कोई रे बस मायने खला इसे ता गया ना फरा में ता बा तो सिदि तंजा सा रे ना मा कदो बंग पाइ ठोक निंग बनो सिदा मुआ ता दिया र मरे तंजा सिदा ता है Sinju chai ne ke pies hey hoi nuai tem khao ke ta thok re pa phor kong ko ji hao ita na ta tin shi bo Highland change hojiki weather se na ke ta have Delhi da ko kano to bo kalen changa pagi mu kalen ni na saw le du ko hojida mu inkhala emo khara mu ba Hindu zai ngam da di ka mai tong ni pa mu yam na yang wa ne su za bane na
nakupi hapadi hawdo nakupi di letre 2 minutes same dengi Mumbai se kai hainus na what eating hai this is Singju Manipuri क्या फेमस सिंजू है ये मिमी है ओए ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯊꯥꯕꯁꯤꯅ ꯐꯩ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯤ ꯎ ꯂꯩꯔꯕ꯭ꯔꯥ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯌꯨꯝꯗ ꯊꯥꯕꯅ ꯅꯨꯡꯉꯥꯏꯀꯣ ꯔꯇꯅꯤꯅ ꯄꯤꯈꯥꯏꯒꯤ ꯕ꯭ꯔꯦꯛꯀꯞꯅꯤꯅ ꯑꯁ ꯀꯥꯏꯗꯒꯤꯅꯣꯗ Thank you so much. Date 14 da akhoi hospital gi yaksang tawdoni sing mani am clear oy my guy thank you so much matungda di sikobi se aigi wene di charger roi ahan bagi sum anau no ba chaningi da nako udi sum yolamada try tawgen le pane do haw ba khara wa le sikobi se dona green machu do chani Prince best ka ino nung si Prince thola patsina ne Prince in you sas lao Hi Chachin Hi Romeo aduga mana si su ka do tawi kai ba rubber roi kai leather jacket roi kai oi taw yam haina de pa le ti sara ni ko yam haw mo khá sạp tao để họcไม่นอนได้จริงคนนี้ก็เอามือหายไกลน้อยๆยามได้สิกันบีนะบ่ากันบีแล้วจ้ะแต่ยามทักปีเองก็ thank you so much มองเสียสาวเมื่อกี้พวกนุ่งไอ้แต่สุขสุขายเดี๋ยวให้ไอ้ติ๊กสงบพม่าจ้าเป็นนักก็สตอร์เลยแบบไอ้ยังมาตายสงบพม่าใจบอกว่าอะไรนะใจมันเต้าangang do no par no pira angang no pam san yam nung si mo gi angang porak pa sia ko hospital gi oina di angang tham da dung khang ne ba no pi gi ora angang no pi po ga na porak pa ma tane balloon ne thela porak pa do no pi na pink color oi ba ko aduga no pa gi na blue color gumba violet gumba dum oi ba no pi gi di adum pink color na red color thele ba aduna tham da dung khang mangam angang no pa no pi na ha Hi Serena, now there is delay. Kai no. Boy man uri po kayo le kai na. Lam per rim sai ba ya kana. Chặt na sao rồi. Jam how rồi, lúc này anh thôn cùng sai. Kari no Sachin, kaya hang ni badra mo. Hindu how ba ne. Picture pixel es main sa ba da.
ที่นี่มาพุ่มมาคายบะเก่าหรือมามันพระจะทกไปยาบกิมาตั้งดำตาบิระโอตาได้ไงเด็กขนาดดีในสาวยาดีไม่พระจะทกปกิเสไอดีตาเสียงนะไกยแบบมีแม่อมตีบุคคลประตูสมัยอมจุขังเดียปาลารีมาดาบดีbeauty hack ใช่แต่ดูก็มันทางเดิม sunscreen กุมบักไอกุมสิเนี่ยดูไอ้ที่กันโนดิต้าเว้ยฮะพอดีมินมาข้ากุมันนายยูเทมามังก็สหายจะกระบวนการกว่าคำที่ปกป้องตัวแต่มินอดูแต่โยอดีนั่งนายครีมไอครีมอดูมาแต่โยฮะพอดีตาที่บอกว่า direct doctor ดักกันสัลต์ตัวก็ doctor นะฮะพอดีอดูขัดกันทำแต่ยี่บดูอดูก็ยามชนสุภาพยัยฮะนะนายตระตัวมันบอกว่าอดูตัวมันบกี้พัฒนาบัสิ่งโดนเลยพากระเด็บ positive aduna ka mai gi oiro de sam gi oiro ayu akhal de dim doctor da consult tawraga ko hai mi mana huzgani hai de na product si no no si am che ego product ya habadi serum oiro amma oiro ko adigi face mask oiro me am thok do ai decision haning de season tar ga su isa isa gi kaino to ko okay ba isa isa gi problem de gi matung ina doctor da consult taw bi aduga tar ga di phai hai ta ge aduga chaba thakpa di fruits di am chabi ai fruits di am chai mai di mahin khara ka ba adu ne hai o adu doctor de yeng bi mai di mahin ka ba hi tak sia khang di khang e ba ko ado ai hai di hai ning de ha ba di kai hai ni ko ai su doctor ma ti na te adu khang tar ga su mai naมีมาแต่กี้พวกเตยแบบเสียพอมีเดินพอกี่แบบพัฒนาไปส่วนยาวจนนะสกินต้องพัฒนากว่าดรมาราชแล้วก็คอมพิวเตอร์ไลซ์ตัวเองอย่างนี้สกินสิก่อนนั่งยิ่งสมัยนี้โอ้ยอินโนดูไหมนะโอ้ยแบบเซตอัพตัวแล้วก็ยังบิโอดูก็ดรในอีเวนต์สิ่งที่ซีซันบิโอดูก็พักกันสิ่งที่บันจาร์บอยสิ่งที่บันจาร์กเลยสิ่งจูซาเกนสิ่งจูบันจาร์สละที่สิ่งจูซายอะไรด้วยจักจ้าเลยกันซิวันจ่ายขนาดนุ่มกับไปสิบ่ไอ้บุตรอะไรอย่างเงี้ยขนาดนุ่มกับกูมาพาราบะ thank you so much อ๋อไอ้ยังถ่ายคันมุคารูเดลไลท์ hi toy ai nếu phải hay rất cái việc rất tần hay rất vấn đề xem vấn đề tôi mày nó tao biểu rồi cái những tiền sao mỗi lần trận này thì nó có iman là business được cái nó tao ấy đó đúng cái product mà season này ấy mà đúng tao ấy đã tao ấy cũng tao ấy bảo có khối số đúng khối tiền là bao tầm đã hay này bảo có đúng tao bị dân nó yenก็พัฒนาตัวบ่อะตัวมันตัวบิวอะตัวก็การนั้นตัวไปชาสมางี้กว่าตัวก็สกินเดนสุอีเดนกว่าอะตัวก็แต่โนตัวเองแบบใครหายนะตัวบัตรตั้งแต่บิสุพัฒน์เดนกว่าตัวสำนักหายไปแต่ example กว่ามากิมาหิงใครหายเสียกว่ามาหิงกาแล้วก็สุมากิมาหิงกาแบบดูกิสเตสตัวก็หมายนะกายเอาเรคคอร์ดเลยหายบ้าเขาเลยอีน่าหายมาสิมาทักจะตั้งใจเลยก็พากระจาพากระจาครับด้วยดรนักขังอีเดนะಅದು ಮೈನೆ ಬಾ ಐಸು ನಾ ಯಾಮ್ ತಮನ್ ಬಗಿ ಡಾರ್ಕ್ ಸರ್ಕಲ್ ಸಿ ಯಾಮ್ ಯಾಮನ್ ಕಿತನ ಕ್ವಾ ಐನ ಮಥಕ ತೈರ ಮಗದಿ ಫಾರೋಯ್ ಬಾ ಡಾಕ್ಟರ್ ನ ಹೈ ಬಾ ನಂಗೆ ಸಿ ಯಾಮ್ ತಿನೆ ಹೆಂಜನ್ ಗರೆ ನಂ ತುಂ ಬವಾತ್ ಬಗಿ ಕನೋ ತೌ ಬಗಿ ಅದುನ ನಂದು ಟ್ಯಾಬ್ಲೆಟ್ ಚಾದ ಬಿ ಯಾರು ಹೈ ಬಕೋ ಅದು ಐ ಹಪ್ತಾ ಮಖ ಒ ಮಾಲೈ ಟ್ಯಾಬ್ಲೆಟ್ ಚಾಯ್ ಬಕೋ ಹಪ್ತಾ ಮ ಟ್ಯಾಬ್ಲೆಟ್ ಚಾಬ ಪ್ಲಸ್ ಐ ಕ್ರೀಮ್ ಅಮ್ಮ ಇರೆ ಕೋ ಐ ಕ್ರೀಮ್ ಮ ಚಾಪಿಕ್ ಪಮ ಅದುಗ ತೈ ಅದು ಅದುಂ ಫಾಗರೆ ಅದು ಮೈ ತರಗ ಅದು ಮೈನ ಮಖೋಂಗ್ ಸೆಂಗ್ ನೆ ಯೆಂಗ್ ಬಿಯೋ ಬಾ không sẽ nhiều điều đó ai qua khởi đấy đi cái hai ni doctor shopping store bây giờ nó hai bên đi doctor ama chana trên ama tăng sen body doctor mẹ ama combination đó tao gì nghe cái đó du tao bây giờ tao bị cái
ꯀꯩꯅꯣ ꯅꯣꯛꯇꯅ ꯏꯔꯥꯡ ꯇꯧꯅꯣ ꯀꯩꯅꯣ ꯑꯩ ꯅꯣꯛꯇꯦꯀꯣ ꯁꯤꯡꯖꯨ ꯆꯥꯕꯗ ꯅꯣꯛꯇꯦ Yes, I am from India. Yes, I can understand English. ꯁꯤꯡꯖꯨ ꯆꯥꯏꯅꯦ ꯁꯤꯡꯖꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯖꯨ ꯆꯥꯏꯅꯦ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯖꯨ ꯍꯥꯏꯔꯗꯤ ꯄꯣꯠꯄꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦꯀꯣ ꯃꯤꯃꯤ ꯈꯛꯇꯪ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯑꯇꯩꯁꯤꯡꯁꯤꯗꯤ ꯃꯌꯥꯡꯒꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯗꯣ ꯇꯤꯜꯍꯧ ꯃꯅꯥꯗꯣ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯎꯔꯕ ꯁꯦ ꯍꯥꯎꯗꯣꯏ ꯅꯠꯇ꯭ꯔꯦ ꯑꯃꯨꯛꯇ ꯃꯌꯥꯝ ꯁꯨꯝꯁꯨ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯒ꯭ꯔꯧ ꯍꯥꯏꯒꯦ ꯑꯝꯇ ꯅꯍꯥꯟ ꯍꯥꯏꯗꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯕꯗ ꯁꯥ ꯉꯥꯗꯧꯅ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯆꯥꯔꯒꯦꯁꯨ ꯁꯥ ꯑꯣꯜꯂꯒ ꯆꯥꯔꯒꯦꯀꯣ ꯑꯃꯈꯛꯇꯪ ꯆꯥꯒꯦ ꯁꯥ ꯑꯣꯜꯂꯒ ꯑꯩ ꯉꯝꯃꯣꯏ ꯄꯥꯏꯊꯣꯔꯛꯑꯗꯤ ꯑꯃꯨꯛ ꯌꯦꯔꯨꯝ ꯃꯇꯦꯡꯒ ꯍꯥꯎꯗꯣꯏ ꯅꯠꯇ꯭ꯔꯦ ꯆꯟꯒꯗ꯭ꯔꯥ ꯁꯤꯕꯨ ꯑꯩꯕꯣ ꯏꯃꯥ ꯇꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯍꯦꯛꯇ ꯍꯦ ꯇꯥꯗꯣꯔꯦ Yes, Vishal, this is vegetables. ꯃꯤꯡ ꯍꯥꯏꯁꯦ ꯑꯩꯒꯤꯔꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯔꯤꯁ ꯀꯧꯋꯦ ꯆꯥꯁꯦ ꯍꯥꯎꯇꯦꯗꯤ ꯍꯥꯏ ꯀꯣꯕꯤꯗꯣ ꯂꯣꯏꯗꯣꯔꯦꯌꯦ ꯑꯩ ꯆꯦꯗ ꯅꯠꯇꯤꯌꯦ ꯀꯩꯒ ꯀꯣꯜꯂ ꯆꯥꯗꯣꯏꯅꯦ ꯍꯥꯎꯇ꯭ꯔꯁꯨ ꯆꯥ ꯇꯥꯕꯅꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯍꯥꯎꯕ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤꯗ ꯈꯤꯇꯪ ꯈꯥꯕ ꯍꯥꯏꯗꯣꯏꯔꯥ ꯍꯥ ꯍꯥ ꯂꯥꯎꯕ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯊꯣꯠꯄꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯊꯣꯠꯂꯦ ꯀꯣꯕꯤꯁꯦ ꯑꯗꯨꯒ ꯑꯁꯪꯕꯗꯣ ꯑꯣꯏꯔꯝꯃꯗꯤ ꯍꯦꯟꯅ ꯍꯥꯎꯒꯗꯕꯅꯦ ꯑꯩꯅ ꯆꯥꯏꯁꯦ ꯑꯗ ꯑꯩꯅ ꯀꯂꯔꯁꯦ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨ ꯃꯤ ꯄꯥꯝꯕꯕꯨꯗꯤ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯆꯥꯏꯁꯤꯗꯒꯤ ꯆꯥꯅꯤꯡꯗꯔꯦ ꯁꯤ ꯀꯣꯕꯤꯁꯦ ꯊꯥꯏꯅꯒꯤ ꯀꯣꯕꯤ ꯒ꯭ꯔꯤꯟꯗꯨꯅ ꯍꯥꯎꯋꯦ ꯅꯪ ꯇꯥꯍꯧꯕ꯭ꯔꯣ ꯂꯤꯅꯥ ꯂꯦꯗꯔ ꯖꯦꯀꯦꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯋꯦ ꯑꯁꯦꯡꯕꯩꯅꯦ ꯍꯩꯅꯗꯦꯗ ꯁꯤ ꯀꯣꯕꯤꯁꯦ ꯀꯂꯔꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯀꯂꯔꯗꯤ ꯌꯥꯝ ꯐꯖꯕ ꯑꯣꯏ ꯑꯗꯨꯒ ꯃꯍꯥꯎꯗꯤ ꯍꯥꯎꯇꯦ ꯗꯦꯜꯂꯤꯗ ꯀꯩ ꯇꯧꯔꯒ ꯂꯩꯕꯤꯔꯤꯅꯣ ꯍꯥꯏ ꯔꯇꯟ ꯑꯩ ꯗꯦꯜꯂꯤꯗ ꯏꯁꯇꯥꯐ ꯅꯔꯁ ꯑꯣꯏꯅ ꯂꯩꯔꯤꯅꯦ ꯅꯔꯁ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯔꯁ ꯇꯧꯕꯤ ꯅꯠꯇꯦꯀꯣ ꯅꯔꯁ ꯃꯆꯥꯅꯤ ꯀꯂꯔ ꯑꯣꯏꯕ ꯀꯣꯕꯤ ꯆꯥꯕꯁꯦ ꯐꯦꯁ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯩ ꯆꯥꯔꯔꯣꯏ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯐꯖꯗ꯭ꯔꯁꯅꯨ ꯍꯥꯎꯇꯦ ꯒ꯭ꯔꯤꯟꯗꯣ ꯑꯗꯨꯝ ꯆꯥꯔꯒꯦ ꯊꯣꯏ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯒꯦ ꯒ꯭ꯔꯤꯟ ꯆꯥꯕꯗꯤꯅꯦ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯐꯖꯩ ꯍꯥꯏꯕꯅꯤ ꯁꯤ ꯆꯥꯕꯗꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯐꯖꯕꯗꯣ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯑꯩꯁꯦ ꯍꯥꯎꯇꯦ ꯍꯥꯏꯕ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯌꯨꯝꯗ ꯍꯜꯂꯛꯑꯦ
Cái hai nô lem đầm ta sao rồi. Kamai sa tụt cái lem sao mà sao. Lina này ngang cái đấy xì đầm. Sang á đồng nó xa ra nổi. Mi ô là cái xí lắc thô cái con tụi địa. Sa ô là cái gì ai cái domestic ô là cái wild animal đấy cái quả. Thắp ná xa là cái anh ấy tông nó xa là cái đấy. Mi mal là bra. Ồ. Yam pay mình đi cao thuộc cái Chinese school yam pay. Lôi drip hầu với yang là cái China ko visa but isagi hanak season da golden apple da kani hai. Thank you vô trời. Kay hai no. Sao mà đã thà độ cả. No mà thà độ cái thôi. Xin chú xin đó. Tham đa cái lỗi yao cái này nè. Này na bộc bà ta. Thăm bài thuộc tờ nè. Asing mà đem hào vậy xin chú xin con. Cùi nè cháu rồi bởi cái số mà lực cái yêu khăn đem hào á. Cùi nè cháu rồi bởi cái hào để làm khi nó hào vậy xin chú xin. Cháu cái tập bởi cái gì. Coi đủ which country you belong? India. Mấy ếch sinh từ điện ngoài tối mà đểเอาไอ้กินเน็ตวอร์กก็ทำตัวประมาณที่น้าบัญชาดเรบัญชาดิสิสร้างมาเหมือนชาติชาติที่สร้างเราจะได้ไปสักจ้าเหรอที่จ้าสักษาได้ชีอันนี้เองสมุที่จะเข้าอะไรมาให้แล้วนี่ทำให้เด็ดโดยเซ่nang di Manipur gi natta badi na sioi ne bizar ke khali oi basi se kai hai no pravesh da di Manipur gi natta badi sioi ne charo ko Manipur gi bina harak ko disi hapa pizza ga dabai ma mama salata cha bi ose yam hao Cina hapsal gambar pai teratan. Hả hả Ngoài có ada maya mam ta hai bio nhưng trong mà chén pang bio ngon đó net chapagita ta berarti khang dia bakal kuzi aina hai kuzi aina hai jagi bedo adu akhang male ga diam tang mateng pang bio ai mana number ta share to bio du gido ai habadi matam de hendo kidore poko my vaccination che adu gin ta matam chane hira ka pa da phaida du ma pura sakada badol mi se laitraba thang na bado chik pa khopa mutawadi ko mayam du gin ta adu gi thang na ba se laitaba
ꯍꯥꯎ Angry Bird kaya haino some kenba dandruff kumba doctor karambada yengdoino habidi karamba line no dermatologist ta dum yengbiyo doni yawbani moye some kenba se okoi sasu Karadigi Miss Wall no. How am not. Hi. Singju KGM sato kare din tab da sa kare yaw re to sa to manung je loi di loi ra ba yaw je da kwa nang amuk hana sa roi da ba dai na nang phat ta bi ni da nang haw ta bi ni pa ko bi ji ma ran je kai doi ne chai bi ni ji bo haw ti hai ba nang gi na sak phasa ba khat ta ni ma haw le ta bi ni nang ti nang heng cái sao rồi khối cô bị sang bờ rồi thêm hao gì cô bị gió ra hàng gì nữa hao vẫn xì không chắc là cái sao thì có mai nan đâu không chắc là sao sẽ mai nan lấy kèm hai tay này sao thuộc kiện nó không chắc là xít nan là chabi cái ní hình đốt cái đồ plate của nó này yes parsley cái cái này sẽ chỉ để cái bên này Mustafa Ali favorite hinjang ai favorite hinjang ni kai non kang hau yam pam hinjang di da tre kwai na kang hau hai sia lo hinjang ta hai ka di kai no yam pam kin phis yam pam le lùi đấy sao thôi e mình mga wai sa na rồi mình mga tra wai sa na rồi sa na ado hui hi do mateng am tang pang bi yo me am ai ma tha sa mình này cái mà làm da ông nên ngoài tập ma lấy sự rồi sẽ là tập bên live sẽ nên ngoài chỗ cái đầu này áo lấy tìm lại to vậy quá rồi nó ra thóc này tìm lối nó cho bị cái hào em nè mang ngoài đi ba mà xả vào phăng gì xí đi anh em cũng in khăn ra vào để có mình xin dùng tới xa game này đó mà xí đi thành giá phăng nhé ra thóc cái đấy cô em hào vào mà xa bên cái hay ní gọi cái lem ngoài hay ta này rồi xin khi nói đi nán điện ngoài thì hay sẽ cái máy nó hoang ngang tôi đi kể rồi xin khi bà lại huy cái đom tới thi được oli nam ta à xem bài mà thầy ám sai đi huy đôi ta cặp không rồi cái đi qua
ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯝꯇꯪ ꯀꯥꯞꯄꯤꯔꯒꯗꯤ ꯃꯣꯏꯒꯤ ꯆꯥꯔꯖꯇꯣ ꯑꯗꯨꯝ ꯄꯤꯔꯒꯀꯣ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯌꯦꯡ ꯗ꯭ꯌꯨꯇꯤꯗꯤ ꯂꯥꯏꯚ ꯊꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯑꯩ ꯍꯌꯦꯡꯗꯤ ꯊꯥꯔꯣꯏ ꯂꯥꯏꯚ ꯍꯌꯦꯡꯗꯤ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤꯅꯦ ꯍꯌꯦꯡꯗꯤ ꯄꯨꯡ 9ꯗꯒꯤ ꯆꯠꯄꯗꯨꯅ ꯄꯨꯡ 4ꯐꯥꯎ ꯗ꯭ꯌꯨꯇꯤꯅꯦꯕꯀꯣ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯒꯗꯕ ꯂꯩ ꯐꯤ ꯁꯨꯒꯗꯕ ꯏꯃꯨꯡ ꯂꯣꯏꯁꯟꯒꯗꯕ ꯀꯩꯀꯥ ꯂꯩ ꯍꯌꯦꯡꯗꯤ ꯂꯥꯏꯚ ꯊꯥꯔꯔꯣꯏꯒꯦ ꯍꯥꯡꯆꯤꯠ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯂꯥꯏꯚꯇꯣ ꯍꯌꯦꯡ ꯊꯥꯗꯕꯤꯗꯣ ꯂꯥꯏꯚ ꯊꯥꯕꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯁꯪꯗꯕꯒꯤ ꯊꯥꯕꯅꯤꯗ ꯂꯥꯏꯚꯁꯦ ꯀꯣ ꯌꯨꯇ꯭ꯌꯨꯕꯅ ꯃꯦꯁꯦꯖ ꯂꯥꯛꯑꯦꯕꯀꯣ ꯑꯩ ꯀꯌꯥꯁꯨ ꯍꯩꯇꯦꯗ ꯍꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯩꯅꯣꯁꯦ ꯍꯥꯟꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯃꯣꯏꯅ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯞꯂꯣꯗ ꯇꯧꯋꯣ ꯑꯗꯨꯗꯨ ꯍꯥꯏꯌꯦꯀꯣ ꯑꯗꯨꯗꯨꯒꯤ ꯄꯨꯡ ꯍꯥꯏꯕꯤꯔꯝꯃꯨꯁꯦ ꯄꯨꯡꯁꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯌꯥꯝꯕꯅꯅꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯩꯀꯣ ꯑꯗꯨ ꯂꯥꯏꯚ ꯊꯥꯔꯒꯗꯤ ꯄꯨꯡ ꯄꯨꯡ 9:35 ꯀꯣ 8:15ꯗꯒꯤꯅ ꯄꯨꯡ ꯀꯩꯅꯣꯐꯧ 8:40 ꯑꯗꯨꯋꯥꯏꯐꯥꯎ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯑꯩ ꯂꯥꯏꯚ ꯊꯥꯔꯗꯤ ꯑꯗꯨꯐꯥꯎ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯦꯡꯉꯕꯗ 9 o'clock ꯐꯥꯎ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤꯕ ꯂꯥꯏꯚ ꯊꯥꯔꯗꯤ ꯑꯄꯥꯝꯕ ꯆꯥꯕꯁꯦ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯃꯪꯗ ꯎꯏ ꯍꯥꯏꯕꯅꯤ ꯍꯩꯃ ꯑꯄꯥꯝꯕ ꯆꯥꯕꯁꯦ ꯑꯩ ꯉꯁꯤ ꯎ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯊꯣꯏꯅꯒꯤ ꯀꯃꯦꯟꯒꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯎꯗꯕ ꯌꯥꯔꯣꯏꯀꯣ ꯄꯥꯝꯅ ꯆꯥꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯎꯗ꯭ꯔꯒꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯗꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯥꯏꯚꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯂꯥꯏꯚꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯕ ꯈꯪꯗꯦ ꯑꯩꯁꯨ ꯂꯥꯏꯚ ꯁꯨꯝ ꯇꯧꯈꯤꯕꯗ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯁꯨ ꯕꯤꯠ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ ꯚꯤꯗꯤꯑꯣ ꯅꯝꯃꯒꯀꯣ ꯏꯗꯤꯇꯤꯡꯁꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯄ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯐꯣꯟ ꯑꯅꯤꯁꯨ ꯁꯨꯗꯦ ꯑꯗꯨꯒ ꯃꯤꯗꯤ ꯏꯗꯤꯇꯤꯡꯒꯨꯝꯕ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯇꯁꯦꯡꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯂꯦꯞꯇꯣꯞꯇ ꯀꯩꯗ ꯑꯃꯗ ꯇꯧꯔꯝꯕꯅꯤꯀꯣ ꯑꯩꯒꯤ ꯁꯨꯝ ꯋꯥꯈꯜꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯤꯒꯤ ꯐꯣꯟꯁꯤꯗ ꯁꯨꯝ ꯇꯧꯕꯅꯤꯅ ꯏꯗꯤꯇꯤꯡ ꯇꯧꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯁꯤꯜꯂꯗꯤ ꯐꯣꯟꯗꯨꯁꯨ ꯄꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯗꯤꯇꯤꯡ ꯇꯧꯕꯁꯦ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯏꯁꯥꯅꯁꯨ ꯍꯩꯖꯗꯕꯅꯤna ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦꯕ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯈꯔꯕꯨꯗꯤ ꯅꯝꯃꯒ ꯂꯩꯕꯅꯦ ꯑꯗꯨ ꯚꯤꯗꯤꯑꯣ ꯃꯔꯛꯇꯨꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯥꯏꯗꯣꯛꯆꯔꯔꯣꯏ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯀ ꯇꯧꯕ ꯑꯣꯏꯕ ꯚꯤꯗꯤꯑꯣꯗꯨꯅꯦꯕꯀꯣ ꯑꯩꯕꯨ ꯏꯊꯟꯗ ꯅꯣꯛꯑꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯣꯡꯃꯗꯤ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯕꯗꯣ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨꯒ ꯗꯦꯜꯂꯤ ꯃꯃꯥꯡ ꯊꯥꯒꯤ ꯃꯃꯥꯡꯗꯗꯤ ꯂꯣꯏꯈ꯭ꯔꯕꯅꯦꯕꯀꯣ ꯑꯥꯏ ꯆꯦꯛꯑꯞꯀꯤ ꯐ꯭ꯔꯤꯗ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯥꯏ ꯍꯦꯜꯊ ꯆꯦꯛꯑꯞ ꯇꯧꯗꯣꯔꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐ꯭ꯔꯤꯗ ꯗꯦꯜꯂꯤꯗ ꯂꯩꯕꯤꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯂꯥꯛꯑꯒ ꯐ꯭ꯔꯤꯗ ꯌꯦꯡꯕꯤꯌꯣ ꯗꯣꯛꯇꯔꯗꯨꯁꯨ ꯌꯥꯝ ꯐꯕꯅꯦ ꯑꯩ ꯌꯥꯝ ꯍꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯗꯣꯛꯇꯔꯗꯣꯀꯣ ꯑꯗꯩ ꯀꯩꯅꯣꯁꯦ ꯀꯥꯟꯅꯕꯁꯦ ꯂꯧꯕꯤꯍꯧꯋ ꯌꯥꯝ ꯐꯖꯅ ꯌꯦꯡꯕꯅꯤ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯊꯣꯛꯑꯣ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯅꯕ ꯍꯥꯏ ꯍꯣꯏ ꯂꯤꯅꯥ ꯊꯨꯅ ꯂꯩꯅꯕ ꯇꯧꯔꯒꯦ ꯂꯤꯅꯥꯅ ꯍꯥꯏꯔꯕꯅꯤ ꯂꯩꯇꯥꯔꯦꯗꯅ ꯕꯤꯟꯗꯥꯔꯥꯅꯤ ꯑꯣꯏꯅ ꯆꯠꯁꯤꯃꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯧꯖꯤꯛꯁꯦ ꯊꯦꯡꯉꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯍꯜꯂꯛꯄꯒ ꯁꯤ ꯆꯥꯔꯕꯅꯤꯅ ꯀꯩꯝꯇꯁꯨ ꯇꯧꯗ꯭ꯔꯤ ꯍꯌꯦꯡꯁꯨ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦ ꯑꯗꯨꯅ ꯍꯌꯦꯡꯒꯤꯁꯨ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯀꯣ ꯍꯌꯦꯡ ꯕ꯭ꯔꯦꯛꯐꯥꯁꯇ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯇꯜꯂꯤꯗ ꯌꯥꯝꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯇꯨꯝꯃꯣꯏꯗꯣ ꯋꯥꯠꯂꯤꯗ ꯄꯨꯡ ꯀꯩꯅꯣ ꯇꯥꯏꯌꯦ ꯇꯨꯝꯕꯗ ꯄꯨꯡ ꯀꯌꯥ ꯇꯥꯗꯣꯏ ꯅꯨꯡꯇꯤꯒꯤ ꯄꯨꯡ ꯑꯃꯗꯤ ꯑꯗꯨꯝ ꯇꯥꯏꯌꯦ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯇꯨꯝꯗꯣꯏꯅꯤ 1-2 ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯏꯁꯩ ꯈꯛꯇꯁꯨ ꯇꯥꯅꯤꯡꯉꯤ ꯑꯗꯒꯤ ꯂꯩꯗꯅ ꯏꯃꯥꯟꯅꯕꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯨ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯁꯦꯟ ꯈꯔꯗꯤ ꯁꯥꯟꯅꯈꯤꯅꯦꯕꯀꯣ ꯍꯣꯔꯦꯟꯗꯤꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕꯒꯗꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯇꯨꯝꯅꯈ꯭ꯔꯅꯤꯗꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯁꯤ ꯃꯌꯥꯝꯁꯦꯀꯣ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛ ꯇꯧꯔꯅꯤ ꯁꯤꯠꯇꯣꯛꯑꯅꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯅꯤꯀꯣ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩ ꯃꯥꯏꯗꯤ ꯑꯗꯨꯝ ꯇꯥꯏꯑꯦꯕ ꯑꯃ ꯇꯩꯒꯦꯔ ꯇꯩꯔꯣꯏꯔꯀꯣ ꯃꯥꯏ ꯇꯥꯗ꯭ꯔꯗꯤ ꯍꯦꯕꯤꯠ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯏꯁꯥꯅ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯥꯏꯗꯤ ꯑꯗꯨꯝ ꯇꯥꯏꯑꯦꯕ ꯇꯨꯝꯃꯝꯗꯥꯏꯗ ꯇꯩꯕ ꯇꯩꯇꯕꯗꯨꯗꯤꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯇꯩꯅꯤꯡꯉꯒꯅ ꯑꯗꯨꯝ ꯇꯩꯔꯦ ꯇꯩꯗ꯭ꯔꯒ ꯑꯗꯨꯝ ꯇꯩꯗ꯭ꯔꯦꯗꯅ ꯑꯗꯨꯒ ꯑꯗꯒꯤ ꯂꯣꯏꯁꯤꯟꯒꯗꯕ ꯑꯗꯨꯝ ꯌꯥꯝ ꯋꯥꯠꯂꯤꯕ ꯑꯗꯩꯗꯤ ꯍꯌꯦꯡ ꯃꯣꯔꯅꯤꯡꯒꯤꯁꯤꯡꯗꯣ ꯀꯩ ꯍꯥꯏꯅꯤ ꯁꯦꯝꯗꯣꯛꯑ ꯁꯥꯗꯣꯛꯑꯒ ꯑꯃꯨꯛ ꯊꯝꯃꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯣꯏꯅꯤ ꯀꯩ ꯍꯥꯏꯅꯣ ꯇꯣꯡꯕ꯭ꯔꯝ ꯀꯣꯅꯤꯀꯥ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯈꯟꯕꯅꯦ ꯑꯗꯣ ꯍꯦꯛꯇ ꯉꯝꯗꯦ ꯍꯩꯃ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯣꯃꯣꯇꯥꯁꯨ ꯎꯗ ꯀꯨꯏꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯃꯣꯃꯣꯇꯥ ꯁꯦꯂꯔꯤ ꯀꯌꯥꯃꯨꯛ ꯐꯪꯒꯦ ꯆꯥꯎꯔꯥꯛꯄ ꯍꯥꯏ
ꯐ꯭ꯔꯦꯁꯔꯗ ꯑꯣꯏꯔꯒꯗꯤꯀꯣ ꯆꯥꯎꯔꯥꯛꯄ ꯍꯥꯏꯁꯦ ꯐ꯭ꯔꯦꯁꯔꯗ ꯑꯣꯏꯔꯒꯗꯤ ꯐ꯭ꯔꯦꯁꯔꯗꯁꯨ ꯑꯅꯤ ꯊꯣꯛꯑꯦꯕꯀꯣ ꯁꯦꯂꯔꯤꯁꯦ ꯅꯔꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯖꯒꯦꯀꯣ ꯑꯩ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯗꯤ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦ ꯁꯦꯂꯔꯤ ꯀꯌꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯔꯁꯤꯡ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯦꯁꯔꯗ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕ ꯈꯥꯏꯗꯣꯛꯏꯁꯦ ꯅꯝꯕꯔ 1ꯗ ꯃꯥꯒꯤ ꯇꯝꯃꯛꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯣ ꯑꯗꯨꯗꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯐꯪꯉꯤꯗꯅ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯗꯔ ꯁ꯭ꯇꯦꯠ ꯑꯣꯏꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯂꯔꯤꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯤꯁꯤꯡ 25,000ꯒꯨꯝꯕ ꯑꯗꯨꯝ ꯍꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯥꯅ ꯗꯦꯜꯂꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯔꯕꯀꯣ ꯐ꯭ꯔꯦꯁꯔ ꯑꯣꯏꯔꯒꯁꯨ ꯗꯦꯜꯂꯤꯒꯤ ꯑꯣꯏꯔꯒꯗꯤ ꯂꯨꯄꯥ 2,000 ꯇꯧꯔꯁꯨ 3ꯗꯁꯨ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯀꯥꯟꯅꯕꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯈꯪꯗꯦ ꯗꯦꯜꯂꯤꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯌꯥꯝꯕꯅ ꯗꯦꯜꯂꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯂꯣꯏꯅ ꯄꯥꯝꯃꯦ ꯃꯣꯏꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯂꯣꯏ ꯇꯧꯍꯜꯂꯦ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤꯒ ꯍꯥꯏꯔꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯩ ꯆꯍꯤ ꯑꯃꯐꯥꯎꯗꯤ ꯑꯩ ꯇꯧꯔꯝꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯁꯦꯂꯔꯤ ꯍꯦꯟꯅꯕꯗꯣ ꯎꯕꯗ ꯑꯩꯁꯨꯀꯣ ꯍꯥꯏꯕꯗꯤ ꯄꯩꯁꯥꯒꯤ ꯄ꯭ꯂꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯆꯠꯂꯤꯅꯤꯅꯀꯣ ꯄꯩꯁꯥꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯅꯀꯣ ꯍꯥꯏꯕꯗꯤ ꯔꯦꯟ ꯐꯤ ꯊꯤꯅꯕ ꯁꯦꯚꯤꯡꯁ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯀꯣ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯗꯦꯜꯂꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨ ꯄꯥꯏꯕꯗꯒꯤ ꯁꯦꯂꯔꯤ ꯍꯦꯟꯒꯠꯂꯦꯕ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣ ꯂꯤꯅꯥ ꯀꯩ ꯍꯥꯏꯅꯣ ꯉꯥꯒ ꯁꯣꯏꯖꯤꯟꯒ ꯊꯣꯡꯉꯦ ꯅꯪꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯏ ꯃꯣꯃꯣꯇ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯉꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯦ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯈꯔꯒ ꯆꯥꯁꯤꯜꯂꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩ ꯁꯤ ꯆꯥꯕꯅꯤꯅꯀꯣ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯕꯒꯤ ꯍꯣꯔꯦꯟ ꯂꯐꯣꯏ ꯑꯃ ꯆꯥꯁꯤꯜꯂꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯊꯛꯑꯒ ꯑꯗꯨꯝ ꯇꯨꯝꯃꯅꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯉꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤꯅꯦ ꯑꯗꯣ ꯍꯌꯦꯡꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯁꯪꯒꯣꯝ ꯑꯐꯝꯕ ꯆꯥꯔꯅꯤ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯅꯤ ꯀꯩ ꯍꯥꯏꯅꯣ ꯀꯣꯅꯤꯀꯥ ꯑꯗꯨꯗ ꯏꯪꯗ꯭ꯔꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯥꯂꯦꯟ ꯆꯪꯉꯨꯔꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗꯀꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯒ ꯑꯃ ꯏꯪꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯉꯁꯤ ꯈꯤꯇꯪꯗꯤ ꯐꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯇ ꯉꯥꯏꯔꯤꯕꯒꯤꯀꯣ ꯅꯨꯡꯁꯤꯠ ꯈꯔ ꯁꯤꯠꯂꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯊꯥꯕ ꯂꯦꯞꯄꯅꯤꯅ ꯏꯪꯉꯦꯅ ꯏꯪꯕꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯏꯪꯉꯦ ꯏꯪꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯏꯪꯉꯦ ꯑꯗꯣ ꯐꯩꯖꯨꯞ ꯁꯨꯞꯄꯗꯤ ꯑꯗꯨꯝ ꯁꯨꯞꯄꯤꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ ꯍꯥꯏꯇꯥꯔꯦ ꯗꯦꯜꯂꯤꯗ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯕ ꯆꯠꯂꯁꯨ ꯑꯃ ꯆꯠꯂꯁꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯇꯝꯅꯤ ꯍꯥꯏꯗꯤ ꯁꯥꯁꯨ ꯁꯥꯗꯕ ꯏꯪꯁꯨ ꯏꯪꯗꯕ ꯁꯤꯒꯤ ꯃꯇꯝꯗ ꯀꯣꯏꯍꯧꯒꯗꯕꯅꯤ ꯀꯣꯏꯔꯗꯤꯀꯣ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯁꯥꯕꯅ ꯇꯧꯐꯝ ꯑꯃ ꯈꯪꯉꯣꯏꯗꯕ ꯈꯤꯇꯪ ꯉꯥꯏꯁꯜꯂꯛꯑꯕꯅꯤ ꯇꯜꯂꯦ ꯑꯗꯩ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯑꯔꯣꯏ ꯗ꯭ꯌꯨꯇꯤꯗ ꯏꯚꯤꯅꯤꯡ ꯗ꯭ꯌꯨꯇꯤ ꯆꯠꯄꯁꯤꯃ ꯍꯦꯛ ꯌꯧꯕꯒꯀꯣ ꯏꯁꯤꯡ ꯊꯛꯆꯟꯗꯕ ꯌꯥꯔꯣꯏ ꯑꯃ ꯇꯧꯗꯣꯏ ꯑꯗꯨꯝ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯨꯅ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯈꯔ ꯑꯗꯨꯝ ꯁꯥꯔꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯊꯤꯟꯗꯒꯗꯤ ꯁꯥꯔꯦꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯊꯤꯟꯗꯗꯤ ꯁꯥꯔꯦꯕꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯨꯝꯕꯗꯗꯤ ꯏꯪꯉꯦ ꯊꯦꯡꯀ꯭ꯌꯨ ꯕꯤ ꯀꯦ ꯑꯗꯨꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤꯀꯣ ꯁꯦꯂꯔꯤꯗꯤ ꯆꯥꯎꯕꯅꯦ ꯃꯄꯥꯟ ꯂꯝꯁꯦ ꯑꯗꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯃꯥꯒꯤ ꯁꯦꯂꯔꯤ ꯑꯗꯨꯝ ꯌꯥꯝꯃꯦ ꯑꯗꯣ ꯊꯕꯛꯁꯨ ꯑꯗꯨꯝ ꯁꯦꯂꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯁꯨ ꯑꯗꯨꯝ ꯋꯥꯏꯑꯦꯕ ꯍꯥꯏꯗꯤ ꯃꯤꯁꯨ ꯄꯩꯁా ꯌꯥꯝ ꯄꯤꯔꯛꯏꯕꯅꯤꯅ ꯄꯩꯁా ꯌꯥꯝꯕꯗꯨꯒꯤ ꯊꯕꯛꯅꯦꯕ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯃꯄꯥꯟ ꯂꯝꯗꯁꯨ ꯐꯪꯉꯤꯕ ꯄꯩꯁꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯁꯨ ꯇꯧ ꯇꯥꯕꯅꯦ ꯃꯤꯒꯤ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯄꯩꯁꯥꯗꯣ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦꯕ ꯃꯣꯏꯒꯤ ꯃꯣꯏꯒꯤ ꯊꯕꯛ ꯄꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯖꯕꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯅꯠꯇ꯭ꯔꯥ ꯁꯦꯂꯔꯤ ꯌꯥꯝꯃꯦ ꯍꯥꯏꯔꯒ ꯊꯕꯛ ꯏꯟꯈꯥꯡ ꯌꯥꯝꯗꯕꯗꯤ ꯑꯣꯏꯗꯦ ꯋꯥꯔꯛꯂꯣꯠ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯒ ꯄꯦꯁꯦꯟ ꯑꯦꯂꯣꯀꯦꯁꯟ ꯄꯤꯌꯦ ꯄꯦꯁꯦꯟ ꯑꯣꯚꯔ ꯂꯧꯕꯗ ꯕꯦꯗ ꯁꯥꯏꯠ ꯑꯣꯚꯔ ꯇꯧꯋꯦ ꯈꯪꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯪꯗꯦ ꯑꯃꯔꯣꯝꯗꯁꯨ ꯌꯥꯝ ꯍꯦꯟꯖꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯇꯧꯋꯦ ꯃꯄꯥꯟꯗ ꯍꯦꯟꯖꯟꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯌꯥꯝ ꯋꯥꯡꯉꯦꯕ ꯃꯅꯤꯄꯨꯔꯗꯁꯨ ꯋꯥꯡꯉꯦꯀꯣ ꯋꯥꯡꯕꯕꯨꯗꯤ ꯑꯗꯨꯁꯨ ꯁꯤꯗꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯗꯣ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯑꯣꯏꯔꯒꯁꯨꯀꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗ ꯑꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩꯅ ꯀꯥꯞꯄ ꯈꯣꯠꯄꯗ ꯗꯥꯏꯔꯦꯛ ꯀꯥꯞꯄꯦ ꯍꯤꯗꯥꯛ ꯂꯩ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯁꯤꯗꯅ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯀꯥꯞꯇꯦ ꯀꯃꯥꯏꯅ ꯀꯥꯞꯀꯗꯕꯅꯣ ꯈꯣꯠꯀꯗꯕꯅꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯛ ꯉꯥꯎꯋꯦꯕ ꯃꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯁꯤꯁꯇꯦꯝꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯄꯅꯤꯅꯀꯣ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯅꯣꯂꯦꯖ ꯑꯃ ꯂꯩꯇꯕ ꯌꯥꯗꯦꯗꯅ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯋꯦꯕꯀꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗꯕꯨꯗꯤ ꯂꯣꯏ ꯇꯥꯛꯑꯦ ꯑꯗꯨꯑꯣꯏꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯪꯗꯦꯗ ꯅꯔꯁ ꯇꯝꯕꯗꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯂꯥꯏꯔꯤꯛꯄꯨꯗꯤ ꯇꯝꯃꯛꯑꯦꯕꯀꯣ ꯁꯦꯀꯦꯟ ꯏꯌꯥꯔꯗ ꯈꯤꯇꯪꯈꯛ ꯑꯅꯤ ꯑꯍꯨꯝꯔꯛꯇꯩꯅ ꯎꯖꯔꯛꯇꯦꯗ ꯀꯝꯄ꯭ꯌꯨꯇꯔꯒꯗꯣ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯕꯅꯤ ꯀꯝꯄ꯭ꯌꯨꯇꯔꯒꯗꯣ ꯑꯅꯤ ꯑꯍꯨꯝꯔꯛꯇꯩꯅ ꯎꯖꯔꯛꯇꯦꯕ ꯑꯗꯨꯝ ꯍꯩꯇꯦꯕ
sila la kanda computer tamak haibadi moina class yawa kanda ko computer gi khara dum basic hai tare ko adu haibane ba ke hanu nang su salary yamamani kuina tawabani na hai salary khatang adum phangi da yam kana yamadi natte adum phangi haibadi dum chang amade dum oi dum hitang saving tawjaba yabagi matam da adudi oi re haibadi kano tawbani na ko aduni da ado tabaki di dum phangi ma panda ko nungai ai wa ka hai no ngarang gi mai gi molomdo ngarang khanghongdre hai ngai no ngarang service available kai service available nai hui gi hai gi budi oi jaro sim kai de gyan ta di mai gi molomdo gyan ta di aseng mane pangtai te sanbi ga no mai yam pamui skin se ko habadi his kan pangtai te ne da na fazaning da bakana lagi na tra ai su tunga mi khata ki wa da ai su temba mi na adu tayo pha ba de du taining do ne ba ma ma do na hawai matam ga hu zakati am khena re na hawai da di hostel le ngai matam phong di ko adu na adu taw re adu ta du yaw de yaw ni adu amana sam da adu taw re adu tho e putai ti san ni hau zakata ningam mak te du ma am taw gi ma am skin am sok ti so e ko du na sida na han de product ti adu ki matik ko masing thingam dra ha ta tho i ma am se du na isa isa ki problem do adu khatangi matungin na doctor da consult tawraga taibiyo ado shampoo phawda doctor da consult taw moina ai shampoo gi oina di satpa natte ko kano tawbane ba ai gi usgi mai yem chapase usgi doctor se ko OPD la eba ko ada is kana bala ho boina ko ai na hamne ba sir samgi shampoo sina ka mai taw dina mana he ko nang sulfur yaw ba kano taw ko na hadi mana hange gonda nang sam se dry organ bra oily organ bra adu la ha ba dan computer mo gi kano ma tha la yeng ba le ne khang de so adu da tar ga yeng ba kan sina mana ulle ba nang gi growth ti le baby hair ba ma la isi yeng sida adu nang gi growth ta sam ti ise nang gi sigi shampoo da si yaw ba ko sina ba gi ne adu taw ba kini ada taw ba kini ko phasana explain taw bi engoda adu ki matik encourage taw boda ai am nungai ado adu ki matugina shampoo da su ko adum ma si akhago ai am hai bisu natte ai sigi maram da so ai ko beautician su natte ado ai gi experience ai na thenga jaba doctor da engoda har ko ma tugin ko ai pai ba shampoo lai ba kan da si yaw ba pot si yaw da loi shampoo ko di ma khenai da na ko adu yaw da ba pot to ai lai ba adu gi matugina ai sam season nai na thi kadai delhi da la ko sam ai kelu da khoi gi kai hai do no sam ga do sara sara ra ga khoi gi men ma nam ta da bam lai da nan mai taw re ba sam da ko na pharak pa de ko noi gi yum se kai hai no gaini nakanda ro hai ra gaini nakanda hai se kai no ai gan ta di kai no mo ta dang mai to pa me do sam yam kele kai season ba ya ke adu ni nai na hai se ai khange ba ko ai khang da ba na te ba nang sam kele ha ba da ai khange ba ko ado ai hai ning de ba kai gi no hai ba ai ho sa di ge du wa se ne hai se hai ba di ai na mu hai ni na wala cha na ram dre nang ge mu sok ka ne no sa ku di nang ge kele ba maram do ha na phasa na khang do o ba doctor na hai ra ka ne ko yenga ko la ga ko aduga kai no ta ka ne ba nang aduga season na o ba adu na ta ba aduga icham cham ba ma hayo har ga di ko aduga ai gi sam kai no to ba ma tam da so kok se khoi mi se ni di le ra ga tum ba hum ni le ra ga tum ba da mai tum mi na ado yengo nukti gi kok tum ma ga ne no mi mari ma ga ni yengo sam ke no pha ba mai pha ba su yaw ba doli gi sam ke lam me ba continue hafta ma kok tum me ba ko to ken ga da ba ga ai ken ga da phai ba sa mai ta adum tang hai si di chemical season ba na te da na adu mai na try am tang to bi yo adu ka yengo phaning ba gi ko hai di pamu za ba hai ba ni da ha ba di ji kan se gan ta de choi bu pot me am se men ba lam ta de adu to ba da to ba de thai na kai no tai gai da ko school ka gai da ga mai mi se kai no tong na ba ne kai na kai no ga tai ba kai no thai na tai bu du bo coffee ne rose water ne ka taw da khoi se dum yaw re ba tam de da ko ha ba di chan na bi ni da na ko mi amana adu taw me am se ko tai tai re ba ai se ma adu ko me am se
ꯀꯩꯝꯇ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯇꯩꯔꯣꯏꯗꯕꯅꯤ ꯀꯣꯐꯤ ꯍꯥꯏꯕꯁꯤꯗꯤ ꯊꯛꯅꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯇꯩꯗꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯂꯣꯏ ꯇꯩꯔꯛꯏꯗ ꯑꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯁꯨ ꯆꯥꯎꯈꯠꯂꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯊꯥꯏꯅꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯕꯗ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕꯤꯔꯒ ꯀꯩ ꯍꯥꯏꯅꯣ ꯀꯣꯕꯤꯒ ꯃꯦꯠꯂꯒ ꯂꯣꯏꯔꯝꯂꯦ ꯍꯥꯏ ꯂꯣꯏ ꯂꯣꯏꯈꯔꯦ ꯂꯧꯁꯨ ꯂꯣꯏꯈꯔꯦ ꯁꯟꯁꯨ ꯂꯣꯏꯈꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯍꯥꯏ ꯁꯅꯥꯇꯣꯝꯕ ꯁꯅꯥꯇꯣꯝꯕ ꯗ꯭ꯌꯨꯇꯤ ꯆꯠꯇ꯭ꯔꯕ ꯑꯗꯨꯅꯤꯗ ꯂꯤꯅꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯅꯠꯇꯦꯀꯣ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯌꯥꯝ ꯈꯪꯉꯦꯅ ꯍꯥꯏꯕ ꯅꯪ ꯍꯪꯉꯛꯄꯗꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯅꯤꯗ ꯁꯝ ꯀꯦꯟꯕꯁꯨ ꯀꯣ ꯌꯥꯝ ꯆꯤꯛꯄ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯝ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯃꯤꯗꯗꯤ ꯁꯝꯒ ꯀꯦꯟꯕꯁꯦ ꯄ꯭ꯔꯥꯟ ꯌꯥꯝ ꯆꯥꯛꯆꯕꯗꯣ ꯑꯣꯏꯕꯅꯦꯕ ꯔꯣꯍꯤꯠ ꯔꯣꯏ ꯆꯥꯛ ꯆꯥꯔꯕꯣ ꯑꯥꯎ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯗꯦ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯏꯌꯦ ꯑꯣ ꯗꯦ ꯗ꯭ꯌꯨꯇꯤꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯀꯌꯥꯐꯧ ꯑꯣꯏꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯗꯦ ꯗ꯭ꯌꯨꯇꯤꯁꯦ ꯄꯨꯡ ꯀꯩꯅꯣꯗꯒꯤ ꯑꯣꯏ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ ꯀꯌꯥꯅꯣ ꯄꯨꯡ 5ꯐꯧ ꯑꯣꯏ ꯃꯥꯜꯂꯦ 10 to 5 ꯑꯣꯏꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯗꯦ ꯗ꯭ꯌꯨꯇꯤꯁꯦ ꯅꯣꯏꯒꯤꯗꯤ ꯄꯨꯡ ꯀꯌꯥ ꯑꯣꯏꯒꯦ ꯗ꯭ꯌꯨꯇꯤꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯌꯥꯏꯌꯦ 9 to 4 ꯑꯣꯏꯔꯒꯗꯤ ꯌꯥꯏꯀꯣ 9 to 4ꯁꯦ ꯐꯔꯛꯅꯦꯕ ꯄꯨꯡ 4ꯗ ꯍꯜꯂꯛꯑꯅꯤ ꯅꯨꯃꯤꯠ ꯇꯥꯗꯣꯔꯅꯤ ꯑꯗꯨꯗꯤ ꯀꯩꯗꯧꯔꯅꯤꯀꯣ ꯍꯥꯏ ꯌꯥꯝꯖ ꯑꯗꯨꯅ 9 to 4ꯗꯤ ꯐꯔꯛ ꯑꯣꯏꯕꯅꯤꯅ ꯇꯁꯦꯡꯅ ꯃꯣꯔꯅꯤꯡ ꯇꯧꯈꯤꯕꯅ ꯐꯩꯗꯅꯀꯣ ꯑꯗꯨꯅꯤꯗ ꯗ꯭ꯌꯨꯇꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯀꯩꯅꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯥꯗꯦ ꯂꯥꯛꯑꯣ ꯀꯩꯗꯧꯒꯦ ꯀꯅꯥꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯀꯩꯗꯧꯒꯦ ꯂꯥꯛꯅꯤꯡꯉꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯣꯁꯄꯤꯇꯥꯜꯒꯤꯅꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯀꯦꯟꯇꯤꯟ ꯆꯥꯛ ꯌꯥꯝ ꯍꯥꯎꯋꯦ ꯍꯤꯟꯖꯥꯡꯁꯨ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯛ ꯏꯟꯁꯥꯡ ꯄꯤꯖꯒꯦ ꯂꯥꯛꯑꯣ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏ ꯐꯔꯛ ꯌꯥꯝ ꯇꯥꯏ ꯑꯗꯨꯅꯦ ꯗꯦ ꯗ꯭ꯌꯨꯇꯤ ꯁꯨꯝ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯦ ꯗꯦ ꯗ꯭ꯌꯨꯇꯤ ꯄ꯭ꯂꯁ ꯑꯣꯟ ꯀꯣꯜꯗ ꯂꯩꯕꯁꯦ ꯆꯠꯊꯣꯛꯐꯝ ꯈꯪꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯤꯕꯒꯤ ꯁꯝ ꯀꯦꯟꯕꯒ ꯅꯨꯡꯉꯥꯏꯇꯦ ꯁꯤꯔꯥꯏ ꯇꯥꯡꯂꯛꯀꯅꯤ ꯑꯗꯨꯅꯤ ꯑꯥꯎ ꯑꯁꯦꯡꯕ ꯁꯝ ꯀꯦꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯝꯅꯁꯨ ꯃꯤꯒꯤ ꯂꯨꯛꯁꯦ ꯆꯦꯟꯖ ꯇꯧꯍꯜꯂꯤꯗꯅꯀꯣ ꯌꯥꯝ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯋꯤꯗꯅ ꯁꯝ ꯍꯤꯌꯔ ꯏꯁꯇꯥꯏꯜ ꯆꯦꯟꯖ ꯇꯧꯔꯗꯤ ꯃꯤꯒꯤ ꯐꯦꯁꯁꯨ ꯆꯦꯟꯖ ꯇꯧꯋꯤꯗꯅ ꯑꯗꯨꯅꯤꯗ ꯁꯦꯡꯂꯕ꯭ꯔꯣꯌꯦ ꯌꯥꯝ ꯁꯦꯡꯉꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯛꯑꯣꯌꯦ ꯁꯨꯃꯇꯤ ꯑꯥꯔ ꯀꯦ ꯍꯥꯏ ꯁꯅꯥ ꯍꯥꯏ ꯀꯥꯏꯋꯥꯏꯗ ꯂꯩꯒꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯗꯦꯜꯂꯤꯒꯤ ꯁꯥꯎꯠ ꯗꯦꯜꯂꯤ ꯀꯣ ꯀꯣꯏꯕ ꯆꯠꯇ꯭ꯔꯣ ꯆꯠꯂꯗꯤ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯅꯣꯡꯃ ꯌꯨꯇ꯭ꯌꯨꯕ ꯍꯦꯛ ꯍꯥꯡꯈꯤꯕꯗꯒꯤꯅꯦ ꯀꯣꯏꯕꯁꯦ ꯅꯣꯡꯃꯇꯪꯈꯛ ꯆꯠꯂꯦ ꯂꯣꯏꯔꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯆꯠꯂꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕ ꯍꯦꯛ ꯍꯥꯡꯈꯤꯕꯗꯩ ꯆꯠꯇ꯭ꯔꯦ ꯑꯝꯇ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠ ꯈꯣꯏꯒꯁꯨ ꯆꯠꯃꯤꯟꯅꯒꯗꯕꯗꯣ ꯗ꯭ꯌꯨꯇꯤꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯜꯂꯦꯗꯅ ꯑꯗꯨꯒꯤ ꯇꯧ ꯂꯩꯔꯕꯅꯦ ꯅꯍꯥꯟ ꯗꯣꯂꯤꯒ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯤꯉꯩꯗ ꯃꯥꯅ ꯁꯞꯗꯔꯖꯪꯗ ꯀꯩꯕ ꯁꯤ ꯐꯨꯗ ꯆꯥꯕ ꯆꯠꯁꯦ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯂꯥꯏꯚ ꯊꯥꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯐꯝꯗꯣ ꯄꯨꯡ 10ꯗ ꯂꯣꯟꯅꯤ ꯍꯥꯏꯔꯛꯇꯅ ꯀꯩꯅꯣ ꯇꯧꯗꯔꯦ ꯆꯥꯅꯤꯡꯅꯅꯦ ꯇꯣꯛꯑꯦ ꯑꯗꯨꯝ ꯃꯥꯁꯨ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯉꯥꯏꯔꯦ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯃꯥꯁꯨ ꯃꯅꯤꯄꯨꯔ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯇꯁꯦꯡꯅ ꯗꯣꯂꯤ ꯆꯠꯈꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯅꯤꯄꯨꯔꯗ ꯍꯣꯁꯄꯤꯇꯥꯜꯗ ꯏꯆꯤꯛ ꯆꯤꯛꯑꯦꯕ ꯍꯥꯏꯕꯗꯤ ꯑꯩꯒ ꯃꯅꯤꯄꯨꯔ ꯌꯥꯝ ꯇꯁꯦꯡꯅ ꯉꯥꯡꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯅꯤꯁꯦꯀꯣ ꯀ꯭ꯂꯣꯁ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯕꯥꯅꯤ ꯈꯛꯇꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯃ ꯂꯩꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯑꯩ ꯎꯕꯗ ꯉꯛꯇꯣꯏꯅꯦ ꯀꯩꯒꯤꯅꯣꯕ ꯉꯛꯇꯣꯏꯁꯤꯅ ꯀꯩꯒꯤꯅꯣ ꯉꯛꯇꯣꯏꯁꯦ ꯔꯣꯍꯤꯠ ꯅꯪꯅ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯗꯣꯂꯤ ꯃꯅꯤꯄꯨꯔ ꯌꯧꯈ꯭ꯔꯕ ꯃꯥ ꯃꯅꯤꯄꯨꯔ ꯌꯧꯈ꯭ꯔꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯌꯧꯈ꯭ꯔꯕꯅꯤ ꯑꯩ ꯉꯟꯇꯥ ꯌꯧꯈ꯭ꯔꯦ ꯃꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯃꯤꯗꯤ ꯃꯦꯃꯥ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯗꯕꯅꯤꯀꯣꯅ ꯇꯥꯃꯤꯟꯅꯍꯜꯂꯣ ꯑꯦꯡꯒ꯭ꯔꯤꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯍꯌꯦꯡꯗꯤ ꯇꯥꯃꯤꯟꯅꯩꯌꯦ ꯑꯦꯡꯒ꯭ꯔꯤ ꯕꯥꯔꯠꯀꯤ ꯃꯣꯔꯅꯤꯡꯅꯦ ꯑꯩꯒꯤꯁꯨ ꯃꯣꯔꯅꯤꯡꯅꯦ ꯍꯌꯦꯡꯗꯤ ꯑꯩ ꯑꯗꯣ ꯃꯥ ꯃꯈꯥꯗ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯕꯗꯤ ꯐꯪꯉꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥ ꯏꯃꯥꯔꯖꯦꯟꯁꯤꯗ ꯇꯥꯏꯌꯦꯕꯀꯣ ꯍꯌꯦꯡꯁꯦ ꯑꯗꯨꯅ ꯏꯃꯥꯔꯖꯦꯟꯁꯤꯗꯗꯤ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯑꯦꯂꯥꯎꯠ ꯇꯧꯗꯦ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯐꯦꯠ ꯀꯩ ꯍꯥꯏꯅꯤ ꯔꯨꯝꯃꯦꯠ ꯆꯠꯈꯤꯕꯁꯦ ꯊꯋꯥꯏ ꯊꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯁꯟꯗꯤꯞ ꯑꯩ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯑꯗꯣ ꯃꯔꯨꯞ ꯑꯣꯏꯔꯒ ꯀꯩꯒꯤ ꯉꯛꯇꯣꯏꯅꯣ ꯍꯦ ꯄ꯭ꯔꯤꯟꯁ ꯀꯩꯅꯣꯅꯦ ꯅꯪꯕꯣ
ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯀꯥꯟꯗ ꯅꯣꯡꯃ ꯄꯨꯟꯁꯤ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯑꯝꯆꯥ ꯍꯣꯏ ꯌꯥꯏ ꯑꯩ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦ ꯀꯩꯅꯣꯗ ꯆꯠꯀꯅꯦꯕ ꯑꯩ ꯈꯣꯡꯖꯣꯝꯗ ꯆꯠꯇꯣꯏꯅꯦ ꯈꯣꯡꯖꯣꯝꯒꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗꯣ ꯑꯩꯐꯥꯎ ꯌꯦꯡꯗ꯭ꯔꯤꯕꯀꯣ ꯑꯗꯨ ꯌꯦꯡꯉꯨꯗꯣꯏꯅꯦ ꯍꯟꯗꯛ ꯈꯣꯡꯖꯣꯝꯗꯒꯤ ꯌꯥꯎꯕꯤꯔꯒꯗꯤ ꯊꯦꯡꯅꯁꯤ ꯑꯗꯨ ꯌꯦꯡꯕ ꯆꯠꯇꯣꯏꯅꯤ ꯀꯨꯏꯔꯦ ꯎꯅꯈꯤꯗꯕ ꯍꯥꯏ ꯀꯩꯅꯣ ꯎꯅꯈꯤꯗꯕ ꯍꯥꯏꯁꯤ ꯔꯣꯍꯤꯠ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯤꯌꯦ ꯔꯣꯏ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣ ꯔꯣꯏꯁꯤꯗꯤ ꯃꯌꯥꯡꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯒ ꯆꯠꯁꯤ ꯅꯪꯅ ꯀꯩꯅꯣꯗ ꯂꯩꯔꯒ ꯀꯃꯥꯏꯅ ꯆꯠꯃꯤꯟꯅꯗꯣꯔꯤꯒꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯩꯕ ꯍꯧꯖꯤꯛꯀꯤ ꯀꯩꯕ ꯈꯣꯡꯖꯣꯝꯒꯤ ꯀꯩꯅꯣꯗ ꯐꯨꯛꯑꯒ ꯄꯨꯔꯛꯄ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯀꯩꯅꯣꯗ ꯂꯩꯔꯒ ꯀꯩꯕ ꯅꯣꯏꯒꯤ ꯂꯝꯗꯣ ꯀꯩ ꯍꯣꯖꯥꯏ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗ ꯑꯣꯏ ꯃꯥꯜꯂꯦ ꯅꯝꯕꯣꯜ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯑꯣ ꯑꯧ ꯅꯝꯕꯣꯜ ꯕꯣꯔꯥꯗꯤ ꯆꯥꯕ ꯂꯥꯛꯀꯅꯤ ꯊꯔꯣꯏ ꯕꯣꯔꯥꯁꯨ ꯆꯥꯗꯣꯏꯅꯤ ꯐꯦꯃꯁ ꯑꯣꯏꯕꯈꯩ ꯑꯗꯨꯝ ꯍꯟꯗꯛ ꯈꯔ ꯆꯠꯂꯒ ꯆꯥꯅꯤ ꯅꯣꯏꯗꯁꯨ ꯂꯥꯛꯈ꯭ꯔꯦ ꯍꯥꯏ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯈ꯭ꯔꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣꯗꯅ ꯆꯠꯂꯨꯁꯦ ꯈꯣꯡꯖꯣꯝꯗꯤ ꯍꯥꯏ ꯆꯠꯁꯤ ꯌꯥꯏ ꯑꯩ ꯆꯠꯇꯣꯏꯅꯤ ꯈꯣꯡꯖꯣꯝꯗ ꯁꯨꯇꯤ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏ ꯍꯣꯏ ꯑꯩꯗꯤ ꯇꯨꯝ ꯂꯩꯔꯝꯃꯦ ꯍꯧꯗꯣꯔꯛꯎ ꯌꯥꯗ꯭ꯔꯥ ꯑꯩ ꯊꯣꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪꯕꯨ ꯀꯧꯕ ꯇꯥꯗ꯭ꯔꯤꯁꯦ ꯀꯩꯗꯣꯅꯦꯍꯦ ꯍꯧꯒꯠꯂꯣ ꯊꯣꯏ ꯍꯧꯒꯠꯂꯣ ꯊꯣꯏ ꯍꯥꯏꯕ ꯍꯧꯒꯠ ꯍꯥꯏꯕꯁꯤ ꯅꯪ ꯇꯥꯗꯕ ꯀꯔꯤꯒꯤꯅꯣ ꯍꯧꯒꯠꯂꯣ ꯅꯪ ꯇꯨꯝꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯧꯒꯠꯀꯗꯕꯅꯦ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯦ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏ ꯍꯣꯏ ꯇꯧꯔꯛꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯩꯅ ꯍꯧꯗꯣꯛꯄꯒ ꯁꯥꯔꯤꯁꯦ ꯊꯣꯏꯁꯦ ꯑꯩꯅ ꯍꯧꯗꯣꯛꯄꯤꯗꯅ ꯀꯩꯅꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯦ ꯀꯛꯆꯤꯡꯗ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯆꯠꯂꯨꯁꯤ ꯍꯥꯏꯌꯦ ꯀꯛꯆꯤꯡꯗꯤ ꯌꯥꯝ ꯊꯥꯞꯄꯦ ꯀꯃꯥꯏꯅ ꯆꯠ ꯍꯣꯏ ꯆꯠꯂꯨꯁꯤ ꯌꯨꯝ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯌꯦ ꯑꯩ ꯑꯦꯄ꯭ꯔꯤꯜꯒꯤ ꯄ꯭ꯂꯥꯟ ꯇꯧꯋꯦ ꯐꯖꯩ ꯉꯁꯤ ꯇꯁꯦꯡꯅ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯀꯩꯅꯣ ꯑꯣ ꯑꯩꯅ ꯀꯟꯅ ꯅꯣꯛꯄꯩꯔꯣ ꯌꯨꯝꯅꯦꯅ ꯀꯟꯅ ꯅꯣꯛꯄꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯟꯅ ꯅꯣꯛꯄ ꯐꯪꯗꯕꯒꯤꯅꯤ ꯑꯩꯅ ꯍꯥꯟꯅ ꯃꯥ ꯇꯣꯜꯂꯤꯍꯣꯏꯗꯤ ꯍꯦ ꯂꯥꯎꯕꯒꯤ ꯑꯩꯁꯦ ꯍꯦꯛꯇ ꯍꯦ ꯂꯥꯎ ꯇꯧꯕꯗꯣ ꯌꯨꯝ ꯑꯣꯏꯕꯒꯤ ꯄꯦꯟꯅ ꯅꯣꯛꯄꯅꯦ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯀꯟꯅ ꯅꯣꯛꯄ ꯌꯥꯗꯦꯗꯅ ꯑꯗꯨꯒꯤꯅꯤꯗ ꯈꯪꯉꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯅ ꯀꯟꯅ ꯅꯣꯛꯎꯕꯗꯨꯗ ꯅꯪ ꯊꯥꯏꯅ ꯂꯣꯏꯗꯔꯦ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯈꯣꯡꯖꯣꯝ ꯌꯧꯔꯗꯤ ꯀꯛꯆꯤꯡ ꯂꯥꯞꯇ꯭ꯔꯦ ꯍꯥꯏꯌꯦ ꯈꯣꯡꯖꯣꯝꯒ ꯀꯛꯆꯤꯡꯒ ꯂꯝꯕꯤ ꯄꯨꯟꯕ꯭ꯔꯥ ꯍꯣꯁꯄꯤꯇꯥꯜ ꯑꯣꯐ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯏꯚꯤꯅꯤꯡ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯏꯌꯦ ꯉꯁꯤꯗꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯉꯁꯤ ꯊꯕꯛ ꯋꯥꯗꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯁꯦ ꯑꯩꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯔꯥꯎꯟꯗꯤ ꯆꯠꯂꯦꯗꯅꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯈꯔ ꯆꯦꯛ ꯇꯧꯔ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯂꯣꯛꯇꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯗꯤꯕꯥ ꯊꯣꯏꯕꯤꯁꯅꯥ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯩꯕꯣ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯗꯤ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯂꯥꯏꯚ ꯂꯣꯏꯁꯤꯜꯍꯧꯗꯔꯦ ꯄꯨꯡꯁꯦ ꯌꯦꯡꯕ ꯌꯥꯗꯦ ꯂꯥꯏꯚ ꯇꯧꯔꯗꯤ ꯃꯦꯠꯄ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯉꯝꯃꯔꯣꯏ ꯘꯔꯤꯗꯤ ꯑꯁꯨꯝ ꯀꯥꯗ ꯊꯦꯠꯂꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯕ ꯑꯩ ꯁꯤꯔꯦꯗ ꯈꯪꯉꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯉꯁꯤꯗꯤ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯅꯤ ꯉꯁꯤ ꯐ꯭ꯔꯦꯁ ꯑꯣꯏꯌꯦ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯨ ꯍꯜꯂꯛꯄꯒꯤ ꯀꯩꯅꯣꯅꯦ ꯊꯕꯛ ꯋꯥꯔꯛꯇꯕ ꯑꯗꯨꯗꯨꯒꯤꯅꯤ 11 ꯄꯨꯡ 11:00 ꯃꯤꯅꯤꯠꯇꯅꯤ ꯆꯠꯂꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯛꯆꯤꯡꯗ ꯂꯥꯛꯑꯣ ꯐꯥꯒꯦ ꯍꯥꯏ ꯍꯣꯏ ꯀꯛꯆꯤꯡꯗ ꯍꯥꯟꯅ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯄꯨꯡ 11:03 ꯆꯠꯂꯦ ꯍꯥꯏ 11:35 ꯅꯠꯇ꯭ꯔꯒ 11:20 ꯂꯣꯏꯁꯤꯜꯂꯒꯦ ꯅꯠꯇ꯭ꯔꯒ 11:30 ꯊꯦꯡꯉꯕꯗꯀꯣ ꯑꯩꯁꯨ ꯊꯕꯛ ꯂꯩꯌꯦꯕ ꯂꯥꯏꯐꯁꯦ ꯗ꯭ꯌꯨꯇꯤꯗ ꯑꯣꯏꯔꯗꯤ ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯗꯤꯁꯇꯔꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯦ ꯀꯣꯅꯤꯀꯥ ꯑꯩꯅ ꯋꯥ ꯅꯣꯛꯇꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯁꯦ ꯄꯨꯂꯦ ꯃꯅꯤꯄꯨꯔꯁꯤ ꯇꯨꯔ ꯇꯧ ꯑꯝꯇ ꯇꯝꯄꯥꯛꯇꯅꯤꯀꯣ ꯇꯨꯔꯁꯨ ꯂꯤꯅꯥ ꯅꯪꯒ ꯆꯠꯂꯁꯦ ꯑꯗꯨꯗꯤ ꯑꯗꯨꯅ ꯐꯔꯅꯤꯀꯣ ꯊꯥꯎ ꯐꯨꯜꯗ ꯍꯥꯟꯖꯤꯜꯂꯒ ꯆꯠꯂꯨꯔꯁꯦ ꯍꯦꯛꯇ ꯀꯣꯏꯕ ꯀꯥꯏꯗꯅꯣ ꯑꯩ ꯀꯩꯅꯣꯗꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯃꯩ ꯅꯨꯃꯤꯠ ꯂꯩꯒ ꯎꯠꯄ ꯅꯨꯃꯤꯠ ꯂꯩ ꯐꯥꯔꯝꯗꯣ ꯁꯟꯐ꯭ꯂꯥꯋꯔ ꯍꯥꯏꯗꯥꯏꯅꯦ
ꯑꯗꯨꯒꯤ ꯐꯥꯔꯝꯗꯁꯨ ꯆꯠꯅꯤꯡꯉꯤ ꯑꯩꯅ ꯆꯠꯅꯤꯡꯕꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯆꯠꯅꯤꯡꯉꯤ ꯀꯩꯕ ꯀꯩꯕ ꯃꯗꯨꯝ ꯃꯐꯝꯗ ꯑꯩ ꯆꯠꯅꯤꯡꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯃꯐꯝꯗꯣ ꯀꯥꯎꯈ꯭ꯔꯦ ꯁꯤꯃꯁꯨ ꯆꯠꯅꯤꯡꯉꯤ ꯂꯣꯛꯇꯥꯛꯀꯤ ꯀꯩꯅꯣ ꯁꯥꯕꯗꯣ ꯌꯨꯝ ꯁꯥꯕꯗꯣ ꯑꯗꯨꯃꯁꯨ ꯆꯠꯅꯤꯡꯉꯤ ꯇꯨꯝꯃꯣ ꯌꯥꯔꯅꯤ ꯇꯨꯝꯕ ꯋꯥꯠꯂꯤꯌꯦ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯄ꯭ꯔꯤꯟꯁ ꯅꯪ ꯁ꯭ꯋꯥꯏꯗ ꯅꯛꯑꯗꯤ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯅꯪ ꯊꯥꯞꯅ ꯂꯩꯕꯅꯤꯅ ꯔꯨꯝ ꯇꯨꯔ ꯇꯧꯔꯛꯑꯣ ꯍꯣꯏ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯔꯨꯝ ꯇꯨꯔ ꯇꯧꯔꯛꯀꯦ ꯀꯛꯆꯤꯡꯗꯅꯤ ꯑꯗꯣ ꯏꯃꯥ ꯑꯗꯨꯗꯤ ꯄꯨꯜꯂꯦ ꯆꯠꯂꯨꯔꯁꯤ ꯂꯤꯂꯥ ꯅꯪ ꯃꯥꯡꯈꯤꯕ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯒ ꯅꯣꯏ ꯂꯝꯗꯣ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯌꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯊꯤꯕ ꯂꯥꯛꯇꯣꯏꯅꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯂꯤꯅꯥ ꯀꯧꯕ ꯂꯩꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯂꯤꯅꯥꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣꯅ ꯍꯦꯛ ꯊꯤꯕ ꯈꯪꯗꯕꯗ ꯑꯩꯈꯣꯏ ꯍꯨꯏ ꯑꯃ ꯂꯩꯌꯦꯕꯀꯣ ꯆꯤꯛꯑꯝꯗꯣꯏꯅꯦꯅꯦ ꯅꯪ ꯄꯨꯔ ꯂꯥꯛꯑꯒ ꯂꯤꯅꯥꯅ ꯆꯤꯛꯑꯣꯅ ꯒꯧ ꯂꯥꯎ ꯃꯤ ꯀꯃꯦꯟ ꯀꯩ ꯍꯥꯏꯅꯣ ꯃꯥꯡꯕ ꯑꯣ ꯁꯤꯡꯖꯃꯩ ꯑꯩꯇ ꯀꯥꯎꯊꯣꯛꯏ ꯁꯤꯡꯖꯃꯩ ꯀꯣ ꯁꯤꯡꯖꯃꯩ ꯑꯣ ꯁꯤꯡꯖꯃꯩ ꯍꯥꯏꯁꯦ ꯑꯩꯗꯤ ꯈꯪꯅꯕꯁꯦ ꯁꯤꯡꯖꯃꯩꯗꯤ ꯈꯪꯉꯤꯀꯣ ꯑꯩ ꯁꯤꯡꯖꯃꯩ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯤꯡꯖꯃꯩꯗ ꯈꯪꯅꯕ ꯀꯅꯥ ꯂꯩꯒꯦ ꯅꯤꯡꯁꯤꯡꯉꯤꯅꯦ ꯑꯩꯁꯦ ꯏꯆꯦ ꯑꯃꯗꯤ ꯂꯩ ꯁꯤꯡꯖꯃꯩꯗ ꯈꯪꯅꯕ ꯏꯆꯦ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯁꯤꯡꯖꯃꯩ ꯆꯥꯎꯕꯅꯤꯅ ꯑꯣꯟꯅꯔꯝꯕꯁꯨ ꯌꯥꯏꯗ ꯂꯤꯅꯥ ꯅꯪꯁꯦ ꯏꯁꯩ ꯌꯥꯝ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯏꯁꯩꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤꯀꯣ ꯈꯠꯄꯤ ꯏꯁꯩ ꯑꯔꯥꯡꯕ ꯏꯁꯩ ꯍꯥꯏꯇꯥꯕꯅꯤ ꯈꯠꯄ ꯍꯥꯏꯒꯅꯤ ꯑꯔꯥꯡꯕ ꯏꯁꯩꯒ ꯑꯋꯥꯕ ꯏꯁꯩꯒꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯒꯦ ꯀꯛꯆꯤꯡꯗ ꯅꯠꯇꯦ ꯁꯟꯐ꯭ꯂꯥꯋꯔ ꯐꯥꯔꯝꯗꯣ ꯍꯥꯏꯌꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯤꯅꯥ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯀꯛꯆꯤꯡꯗꯅꯦ ꯑꯃꯨꯛ ꯍꯥꯏ ꯆꯠꯂꯒ ꯕꯔꯃꯥꯔꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯗꯅꯅꯦ ꯑꯩ ꯀꯤꯀꯣ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜꯒꯤ ꯃꯤ ꯂꯥꯏꯟꯗꯣ ꯍꯥꯏ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯀꯩꯅꯣ ꯅꯪꯁꯨ ꯍꯥꯏꯔꯝꯕꯗꯨꯕꯣ ꯏꯁꯩꯗꯣ ꯑꯔꯥꯡꯕꯅ ꯄꯥꯝꯕ꯭ꯔꯥ ꯂꯥꯡꯗꯕꯅ ꯄꯥꯝꯃꯤꯅꯦ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯏꯁꯩꯁꯦ ꯑꯋꯥꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯅꯨꯡꯉꯥꯏꯇꯕꯤ ꯃꯤ ꯃꯋꯥꯒ ꯀꯥꯏꯅꯕꯤ ꯁꯣꯔꯤ ꯃꯤ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯑꯣꯏꯔꯣꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯗꯅ ꯁꯦꯠ ꯁꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯏꯁꯩ ꯑꯗꯨꯃꯥꯏꯅ ꯅꯥꯏꯟꯇꯤꯗ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯇꯥꯔꯁꯨꯀꯣ ꯍꯤꯟꯗꯤꯗ ꯇꯥꯔꯒꯁꯨ ꯑꯩ ꯑꯋꯥꯕ ꯁꯦꯠ ꯁꯣꯡꯁꯦ ꯌꯥꯝ ꯇꯥꯏꯌꯦꯕ ꯍꯣꯁꯄꯤꯇꯥꯜ ꯁ꯭ꯇꯥꯐꯁꯤꯅ ꯍꯥꯏꯅꯤ ꯅꯪ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯥꯔꯕꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯪ ꯀꯥꯏꯅꯕꯗ ꯑꯣꯏꯕ ꯇꯥꯔꯦꯅ ꯉꯥꯡꯉꯤꯅꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯗꯤ ꯄꯥꯝꯃꯦ ꯁꯦꯠ ꯁꯣꯡꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯨꯔ ꯆꯠꯄꯗꯣ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯒꯤ ꯕ꯭ꯂꯣꯛꯇꯣ ꯕꯁꯇꯨꯗ ꯌꯥꯎꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯃ ꯊꯥꯔ ꯇꯥꯍꯜꯂꯦꯕꯀꯣ ꯈꯔ ꯑꯃꯗꯤ ꯃꯀꯣꯛ ꯈꯣꯠꯄꯁꯨ ꯌꯥꯎꯋꯦ ꯈꯔ ꯑꯃꯅꯅꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯌꯦꯡꯕꯁꯨ ꯌꯥꯎꯋꯦ ꯑꯩꯅ ꯑꯗꯨ ꯊꯥꯔꯨꯕꯒꯤꯅꯦ ꯑꯗꯩ ꯈꯔ ꯑꯃꯅꯅꯦ ꯑꯗꯨꯝ ꯐꯣꯟ ꯃꯦꯠꯂ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯃꯔꯣꯟꯗꯣ ꯈꯪꯗꯕꯅꯤꯅꯀꯣ ꯑꯗ ꯑꯩꯁꯨ ꯃꯨꯠꯊꯠꯇꯕ ꯇꯥꯒꯦ ꯇꯥꯁꯅꯣꯅ ꯏꯁꯩ ꯑꯃꯗꯤ ꯑꯗꯨꯝ ꯊꯥꯏꯌꯦꯕ ꯑꯗꯨ ꯊꯥꯕꯕꯨꯗꯤ ꯗꯣꯂꯤꯅ ꯁꯦꯂꯦꯛ ꯇꯧꯔ ꯊꯥꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯕꯥꯅꯤ ꯍꯥꯏꯅꯔꯒ ꯊꯥꯕꯅꯦ ꯂꯤꯅꯥ ꯅꯪꯅ ꯍꯥꯏꯗꯣ ꯍꯣꯏ ꯂꯥꯜꯂꯁꯅꯨꯁꯦ ꯂꯤꯅꯥꯅ ꯉꯝꯅꯕ ꯃꯥꯏ ꯊꯤꯔ ꯄꯨꯖꯔꯅꯤꯁꯦ ꯈꯪꯗ꯭ꯔꯒ ꯔꯣꯍꯤꯠ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯒꯦꯀꯣ ꯅꯪꯒ ꯀꯥꯏꯅꯕ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣ ꯅꯪ ꯀꯩꯅꯣ ꯈꯪꯗꯦ ꯀꯥꯏꯅꯕꯒꯤ ꯏꯁꯩꯅ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯁꯦꯠ ꯁꯣꯡꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯨꯅꯦ ꯑꯩꯁꯦ ꯁꯦꯠ ꯁꯣꯡ ꯌꯥꯝ ꯄꯥꯝꯃꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯤ ꯈꯔꯗꯤ ꯂꯩꯗꯅ ꯑꯔꯥꯡꯕ ꯏꯁꯩ ꯄꯥꯝꯕꯁꯦꯀꯣ ꯁꯣꯔꯤ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜꯗꯒꯤ ꯂꯤꯅꯥꯗꯣ ꯍꯥꯏꯕ ꯑꯣ ꯍꯣꯏ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯗꯨꯅꯤ ꯔꯣꯍꯤꯠ ꯅꯣꯏ ꯌꯨꯝꯁꯦ ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯩ ꯈꯪꯉꯦ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯅꯪ ꯂꯝꯗꯨꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩ ꯅꯤꯡꯁꯤꯡꯕ꯭ꯔꯦꯡꯒꯦꯕ ꯑꯩꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯪꯅꯗꯕꯅꯤꯅꯅꯦ ꯈꯪꯉꯦꯕ ꯅꯪꯅ ꯂꯣꯛꯇꯥꯛꯇꯣ ꯊꯥꯡꯒꯗ ꯂꯥꯛꯑꯣ ꯍꯥꯏ ꯍꯣꯏ ꯍꯟꯗꯛ ꯁꯨꯇꯤ ꯊꯥ ꯑꯃꯅꯦꯕꯀꯣ ꯊꯥ ꯑꯃꯁꯤꯗ ꯅꯨꯃꯤꯠ ꯃꯉꯥꯅꯤꯃꯗꯤ ꯀꯩꯅꯣ ꯂꯦꯞꯈꯔꯦ ꯍꯟꯗꯛꯁꯦ ꯁꯅꯥꯇꯣꯝꯕꯁꯨ ꯁꯦꯠ ꯁꯣꯡ ꯄꯥꯝꯕ꯭ꯔꯣ ꯁꯦꯠ ꯁꯣꯡ ꯄꯥꯝꯕ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯟꯅꯔꯁꯤꯅ ꯑꯗꯨꯗꯤ
ꯁꯦꯠ ꯁꯣꯡꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯅꯦꯀꯣ ꯇꯥꯕ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯀꯛꯆꯤꯡꯗꯒꯤ ꯑꯩ ꯈꯪꯅꯕ ꯑꯝꯇ ꯂꯩꯇꯦ ꯔꯣꯍꯤꯠ ꯅꯪꯅ ꯍꯥꯏꯗꯣ ꯍꯥꯏ ꯁꯟꯖꯨ ꯀꯩꯅꯣ ꯀꯛꯆꯤꯡꯗꯗꯤ ꯑꯩ ꯈꯪꯕ ꯂꯩꯇꯦ ꯑꯗꯣ ꯀꯔꯤꯅꯣ ꯁꯝꯁꯤꯅ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏꯁꯤꯅ ꯗꯤꯚꯥ ꯉꯁꯤꯗꯤ ꯀꯩꯅꯣ ꯆꯥꯏ ꯀꯩꯕ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯈꯔꯦ ꯁꯤꯡꯖꯨ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯦꯠ ꯁꯣꯡꯒꯤ ꯋꯥꯔꯤ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯁꯤꯗ ꯑꯋꯥꯕ ꯏꯁꯩ ꯇꯧꯗꯅ ꯁ꯭ꯋꯥꯏꯗ ꯈꯣꯝꯖꯟꯅꯗꯅ ꯈꯣꯝꯖꯟꯅꯔꯁꯦ ꯁꯦꯛ ꯁꯣꯡꯒꯤ ꯂꯤꯅꯥ ꯅꯪ ꯍꯌꯦꯡ ꯊꯦꯡꯅꯕ ꯀꯥꯟꯗ ꯏꯁꯩ ꯑꯃ ꯁꯛꯍꯟ ꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯁꯦꯠ ꯁꯣꯡ ꯏꯁꯩ ꯁꯛꯑ ꯂꯣꯛꯇꯥꯛ ꯐꯥꯎꯇ ꯆꯠꯂꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯇꯨꯝꯕ ꯐꯥꯎ ꯁꯦꯠ ꯁꯣꯡ ꯇꯥꯔꯒ ꯑꯗꯨꯗꯤ ꯑꯩꯒ ꯌꯥꯝ ꯃꯥꯟꯅꯩ ꯁꯅꯥꯇꯣꯝꯕ ꯑꯩꯗꯤ ꯀꯣ ꯐꯅ ꯋꯥꯈꯜꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯁꯨ ꯀꯣ ꯑꯩ ꯁꯦꯠ ꯁꯣꯡꯗꯤ ꯑꯗꯨꯝ ꯇꯥꯔ ꯇꯨꯝꯃꯦ ꯑꯗꯨꯝ ꯑꯩ ꯈꯔ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒꯁꯨ ꯊꯝꯃꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯇꯥꯏꯌꯦ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯏꯁꯩꯁꯦ ꯈꯪꯗꯦ ꯀꯥꯏꯅ ꯀꯛꯆꯤꯡꯗ ꯀꯅꯥ ꯂꯩꯒꯦ ꯀꯛꯆꯤꯡꯗꯕꯨ ꯀꯅꯥ ꯂꯩꯒꯦ ꯑꯩ ꯈꯪꯗꯦ ꯑꯁꯦꯡꯕ ꯑꯩ ꯀꯛꯆꯤꯡꯗ ꯈꯪꯅꯕ ꯂꯩꯇꯦ ꯉꯔꯥꯡ ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯔꯒ ꯅꯪꯍꯧꯗ꯭ꯔꯦ ꯅꯪ ꯌꯦꯡꯉꯤꯀꯥꯟꯗ ꯀꯩꯅꯣ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯩꯅ ꯍꯥꯏꯕꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯣ ꯇꯥꯅꯤꯡꯕꯒꯤ ꯃꯥꯜꯂꯤꯗ ꯑꯩ ꯌꯦꯡꯉꯤ ꯍꯥꯏꯕꯗꯤꯅꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯦꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐꯈꯩꯗꯣ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯉꯥꯡꯕꯁꯦ ꯃꯣꯏꯅ ꯂꯣꯟꯗꯣ ꯈꯪꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯒꯤꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯡꯕ ꯄꯣꯛꯑꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦꯀꯣ ꯏꯁꯇꯥꯐꯅ ꯌꯦꯡꯉꯤꯗꯣ ꯃꯔꯣꯟꯗꯨꯒꯤ ꯋꯥꯅꯦꯕ ꯁꯤꯡꯖꯃꯩ ꯕꯔꯃꯥ ꯔꯣꯠꯇꯒꯤ ꯍꯥꯏꯌꯦ ꯑꯣ ꯅꯣꯏ ꯌꯨꯝ ꯁꯥꯗ꯭ꯔꯤꯀꯥꯟꯗ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯌꯨꯝ ꯁꯥꯗ꯭ꯔꯤꯀꯥꯟꯗꯗꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯀꯣꯛ ꯈꯥꯏꯔꯛꯑꯣꯒꯗꯧꯔꯒꯦ ꯑꯗꯨꯕꯨ ꯁꯦꯠ ꯇꯥꯕꯁꯦ ꯑꯩꯗꯤ ꯑꯦꯛꯁ ꯅꯤꯡꯁꯤꯡꯉꯤ ꯍꯩꯃ ꯀꯣꯅꯤꯀꯥ ꯌꯥꯝ ꯈꯠꯀꯅꯨꯀꯣ ꯑꯦꯛꯁ ꯅꯤꯡꯁꯤꯡꯉꯤ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯂꯣꯏ ꯅꯤꯡꯁꯤꯡꯕꯅꯤ ꯁꯦꯠ ꯁꯣꯡ ꯍꯥꯏꯕꯁꯤꯗꯤꯅꯦ ꯊꯥꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯊꯥꯏꯅ ꯇꯤꯟꯅꯔꯝꯕꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯀꯣ ꯑꯦꯛꯁ ꯋꯥꯏ ꯖꯦꯠꯀꯤ ꯋꯥ ꯅꯠꯇꯦ ꯅꯪ ꯑꯦꯛꯁꯇꯣ ꯅꯤꯡꯁꯤꯡꯒꯅꯨꯀꯣ ꯑꯦꯛꯁ ꯅꯤꯡꯁꯤꯡꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯤꯡꯁꯤꯡꯉꯨꯔꯅꯨ ꯅꯪꯒꯤ ꯑꯥꯏ ꯖꯤ ꯑꯦꯀꯥꯎꯟ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯩ ꯄꯥꯏꯗꯤꯌꯦ ꯀꯩꯅꯣ ꯁꯟꯖꯨ ꯄꯥꯏꯕ ꯀꯥꯟꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯅꯍꯥꯟ ꯍꯥꯏꯕꯗꯤꯀꯣ ꯅꯍꯥꯟꯗꯤ ꯅꯠꯇꯦꯕ ꯊꯥ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯁꯇꯥꯐ ꯅꯨꯄꯤ ꯑꯃꯅ ꯁꯦꯝꯕꯤꯌꯦꯕꯀꯣ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯩ ꯍꯩꯇꯕꯒꯤꯀꯣ ꯑꯩ ꯈꯪꯗꯦꯕ ꯑꯩ ꯑꯦꯐ.ꯕꯤ.ꯕꯨꯗꯤ ꯈꯪꯉꯦꯕ ꯏꯟꯁꯇꯥꯒꯤꯁꯦ ꯑꯩ ꯈꯪꯗꯕꯒꯤ ꯃꯥꯅ ꯁꯦꯝꯃꯦ ꯃꯥꯅ ꯄꯥꯁꯋꯥꯔꯗ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯅꯧꯕ ꯑꯃ ꯍꯪꯗꯕ ꯌꯥꯔꯣꯏ ꯍꯥꯏ ꯈꯥꯟ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯔꯒ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯇꯥꯔꯗꯤ ꯃꯤ ꯂꯣꯏ ꯁꯤꯔꯔꯣꯏꯗ꯭ꯔꯣ ꯌꯥꯏꯌꯦ ꯁꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯁꯦꯡꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯏꯁꯥꯅ ꯄꯥꯝꯖꯔꯨꯕꯩꯅꯤꯅꯅꯦ ꯀꯥꯏꯅꯕ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯀꯣ ꯁꯦꯠ ꯁꯣꯡꯁꯦ ꯑꯗꯨꯝ ꯇꯥꯅꯤꯡꯉꯦ ꯊꯥꯏꯅꯒꯤ ꯍꯧꯅꯀꯣ ꯑꯗꯨꯝ ꯇꯥꯅꯤꯡꯉꯦ ꯑꯗꯣ ꯁꯤ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯂꯥꯡꯕ ꯃꯇꯝꯗꯗꯤ ꯁꯦꯠ ꯁꯣꯡ ꯊꯥ ꯌꯥꯄꯣꯠꯇꯦꯀꯣ ꯑꯗꯨꯝ ꯈꯔ ꯂꯥꯡꯕ ꯑꯗꯨ ꯈꯔ ꯂꯥꯡꯕ ꯑꯣꯏꯔꯒꯁꯨ ꯏꯁꯩꯁꯦ ꯅꯨꯡꯁꯤꯕ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯨ ꯐꯖꯩꯀꯣ ꯐꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯅꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯄ ꯏꯁꯩꯒꯤꯀꯣ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅꯗꯤ ꯌꯥꯝꯅ ꯑꯥꯔꯊ꯭ꯔ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨ ꯃꯇꯝꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯌꯦꯕ ꯍꯧꯖꯤꯛꯁꯤꯅ ꯈꯔ ꯃ꯭ꯌꯨꯖꯤꯛ ꯑꯣꯏ ꯀꯩ ꯑꯣꯏ ꯈꯔ ꯉꯝꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯐꯖꯕꯗꯤ ꯊꯣꯛꯏꯀꯣ ꯃꯇꯝꯗꯨꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯗꯣ ꯊꯥꯏꯅꯒꯤ ꯏꯁꯩꯁꯤ ꯇꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯑꯃꯨꯛꯃꯨꯛꯀꯁꯨ ꯑꯗꯨꯝꯀꯣ ꯔꯟꯕꯤꯔ ꯊꯧꯅꯥꯒꯤ ꯊꯥꯏꯅꯒꯤ ꯏꯁꯩ ꯃꯌꯥꯝꯁꯦ ꯇꯥꯔꯒꯅꯦ ꯊꯥꯏꯅ ꯏꯁꯄꯣꯔꯠꯁꯀ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯅꯤꯡꯁꯤꯡꯖꯔꯒ ꯌꯥꯝ ꯇꯨꯝꯕꯒꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯦꯠ ꯁꯣꯡ ꯇꯥꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯅꯤꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯗꯕꯅꯤ ꯃꯌꯥꯝ ꯉꯁꯥꯏ ꯂꯥꯏꯐꯇꯀꯣ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯍꯧꯒꯦ ꯑꯩꯒꯤ ꯁꯤ ꯀꯥꯟꯅꯕ ꯂꯧꯋꯦ ꯍꯥꯏꯕꯒꯤꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯦꯠꯇꯣ ꯆꯞꯄꯒꯤ ꯇꯥꯍꯧꯗꯕ꯭ꯔꯥꯁꯨ ꯈꯪꯗꯦꯕꯀꯣ ꯑꯝꯇꯪꯒ ꯍꯥꯏꯖꯒꯦ ꯀꯩ ꯍꯥꯏꯅꯣ ꯄꯦꯁꯦꯟꯗꯤ ꯌꯦꯇꯨꯝ ꯊꯤꯟꯕꯗꯤ ꯀꯤꯔꯝꯃꯣꯏ ꯈꯜꯂꯝꯗꯣ ꯅꯁꯥꯗ ꯊꯤꯟꯕꯗꯤ ꯀꯤꯗꯕ꯭ꯔꯥ ꯑꯩ ꯏꯁꯥꯁꯦ ꯑꯩ ꯉꯁꯤꯐꯥꯎꯗ ꯑꯩ
ꯀꯦꯅꯨꯂꯥ ꯑꯝꯇ ꯊꯤꯟꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯗ꯭ꯔꯤ ꯏꯟꯖꯦꯛꯁꯟꯕꯨꯗꯤꯀꯣ ꯚꯦꯛꯁꯤꯅꯦꯁꯟ ꯇꯤꯇꯥꯅꯁꯀꯨꯝꯕ ꯑꯃ ꯂꯩꯗꯅ ꯃꯇꯝꯒꯤ ꯐ꯭ꯂꯨꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯩ ꯂꯣꯏ ꯀꯥꯞꯄꯤꯀꯣ ꯍꯦꯄꯥꯇꯥꯏꯇꯤꯁꯇꯣ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯄꯨꯛ ꯅꯥꯕꯒꯤ ꯑꯃ ꯇꯧꯕꯒꯤ ꯍꯤꯗꯥꯛ ꯑꯃꯠꯇ ꯀꯥꯞꯇ꯭ꯔꯤ ꯑꯦꯛꯁꯦꯞ ꯑꯩ ꯃꯅꯥꯂꯤ ꯆꯠꯄꯗꯀꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯩ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇ꯭ꯔꯤꯞꯇ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯔꯒ ꯑꯣꯃꯟꯗꯅꯀꯣ ꯏꯟꯖꯦꯛꯁꯟ ꯀꯣ ꯄꯦꯟꯇꯣꯄ꯭ꯔꯥꯖꯣꯜ ꯑꯃꯒ ꯑꯣꯕꯒꯤ ꯑꯃꯒ ꯑꯅꯤꯗꯨ ꯈꯛꯇꯪ ꯀꯥꯞꯄꯦ ꯑꯗꯨꯅ ꯑꯍꯥꯟꯕ ꯍꯥꯏꯕ ꯌꯥꯏ ꯑꯩ ꯀꯩꯒꯨꯝꯕ ꯑꯝꯇ ꯀꯥꯞꯇꯦ 13 ꯃꯤꯅꯤꯠ 13 ꯆꯠꯂꯦ ꯍꯥꯏ 11:30 ꯇꯥꯕꯒ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯗꯣ ꯑꯩ ꯂꯣꯏꯁꯜꯂꯗꯕꯅꯤ ꯑꯩ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤक हायरꯝꯕꯗꯨꯕो दिव्यस हिंदी में बोले हिंदी की गसी हिंदी की नुमिन नती आज की दिन हिंदी नहीं है आज की दिन है ये मणिपुर की दिन है तो मणिपुर की बात करेंगे आज के लिए मैं सॉरी अदुगा को आई ngasa हाइजबद अखोगी युमदा आइगी हुई अमा लैबको अदुगी ममांगी कमेंट चप्त्रगसु दुम ताबियो अदुगी हुई से वैक्सीनेशन मतम यौरेबको हंदक वैक्सीनेशन रेबिस कापकदबनेबा मागी कने आइने कमले बूस्टर माले मागी सेको अदुगी से अकुमागी हे काप मफमदो अदो खरा आई लेरिंगादे आइने पुरगा चटला खोलगा तौबने दु होसिकती पुबसे पुबिनिंगा लेतबा हाइतारे हुइदु सम चावरेबको पाखंग फारेबा हुइदो अदुना पुबदो थांगसु ngamdre adini mado yumda dum leibigi sorokto su amphokpo thoktabanina soroksu kiyeba mase aduna puraga hita kapagi khudong chabadu leitre aduna akhangba kanagumba habadi ko smaine hidak huigi sagi ngai ko habadi sugumba veterinary haitare ne sugumba clinic oiro adudagi staff la aga yumda visit ko home visitor ga hida kapi ba yaragadi मागी चार्ज दुम पिजागी अदुम तंग मतंग पांगबियो खंगबा याबिरगदी मयामना आई दुम तंग हाइजगे मयामदा रिक्वेस्ट नि मयाम आगी से आगी होइदो हिदा कापा हाइदि मिगोन सोइदन ची उरेतिको दसा तानि दुना मी दसु सोक्तबा अखोइगी सुको प्रिकॉशन अदुना आई हिदा कामनिंग सिम तंग मतंग पांगबियो मयामना तो एंगाविस न काइदो मान ngang मयाम तारोइदा इ मेसेज का हिंदी गा अदो कदोमा इंटरव्यू की टिप्स हाइबदुदी आई इंटरव्यू की टिप्स तुमक्ति आई हाइजररोय इसा इसाना तौबिरको डिपार्टमेंट इसा इसाना आई कमेंट Q&A के का तौबसु ngamjatre दुगी आई निंजा मदम हाइजबने इसाना तरको डिपार्टमेंट दो अदुगी मतुगिना क्वेश्चन हंगनी अदुगा फ्रेशर ओइगना इसाना तमक्पा प्रोफेशन को हाइबदी माना सही ओम खाइ तमैबदुगी थ्योरी दो अदु दुम पाबिरो अदुगी मरमदा दुम हंगानी कैसु लुदबने कॉन्फिडेंट लेगा खुमगा दुम यानी आई वखन हाँ कोनिका से कई आई नाकता लेरमदिको आइना अहाउबा नत्रसु इसिंग ग्लास अमदसु पिथांगदबनी नो हिंदी हारगा सैरिसदि माना नो हिंदी मैं हिंदी नहीं हूँ मैं हिंदी नहीं हूँ प्लीज हिंदी में हारे हिंदी तो डे आफ्टर टू बात करेंगे ठीक है आज हिंदी की दिन नहीं है आज में मणिपुर की बात करेंगे इंग्लिश बोलो हाई करे नोने इंग्लिश इरांगना आई हाइते इंग्लिश आई डोंट नो इंग्लिश लाइफ लो खिनु चाहे पेंद्री हाई इबम सालो लोइसलादबने थबक याम लइए थबक लइदि कोनजु फेंद्री आई के बो खुद फोहामद्री ngसाइतिगी चे BCA लोरगा थबक अतै कौबा खंगदि चे हाबिरो होय आई कनो तौरगा हाबिरके कोनिका कनो तौ करिबा आई खंगा सानबको अमा मा तौबा तौरगा दे हाबिरके नंगोंदा आई मपालम थबक तौबसे अमरोम दे नुगाई को नुगाई हाबदि एक्सपीरियंस फंगी कोइबा फंगी को अदुगा प्लस कई हाइनी अदुम मिसिंग नासिंग बहाय तारे को लोनली को अदुगा ख्वाइदिगी नुगाइतबा मपालम थबक तौबदा अमतंग हारगदी फैमिली दगी लापना लैबसे सि खतंग याम नुगाइते फैमिली दगी लापना लैबसे याम नुगाइते तसेंगना को हलागा चाक चराम तो युम पुलप चामिना याम हाविदना को हिंजांग हावबा हावतबको अदु अमता फंगदे निंथम थादा चाक चामिनाबा मैफु टिकमिनाबको अदुगुम अमता फंगदे अदु खल्लगदी याम नुगाइते वखलसे अदु मियो बाहाइसे को अदु पैसा ngata खनबा याबा नते मतम खरा तौरगा खोसु मणिपुर चटलदबने मणिपुर दा ओइना थबक तौरनी युमना सिरा तौबा यारे
ลีนานั่นสิอีสิดีนุ่งไงบันยามเอาบล็อกท่าบ่มาทำดามายามปุ่นนะมาดูนะไอ้นั่นนั่งบล็อกอดุมตาเยี่ยมสิมายังไม่ได้ etc ใครเดินนะโอ้ thank you so much ไอ้อาเซียงมันเนี่ยอดุมายนั่นนี่แต่เนี่ยหายใจนิ่งบสิอดุใครหายด้วยเนาะใครโน้ตเต้าเลยหายก็สู้อดุมายนั่นเต้าบสิใครโน้ตเต้าจะหายได้หรือเปล่าไอ้เนี่ยหายนิ่งสิอดุนี่นะก็อังเงาอีกว่าสิ่งการีโนสิบ่ Lagi na numit na siya. Ano din da. Kung drama tayo makita baga habiro ko. Ay live ni sa da rin. Sige ka tawag yami ba? Yami ha ba? Di ang kana yami din natin da. There is no Hindi hay mani. Hay ka da ba ni? There is no Hindi. 11:22 minit ni pan katangay re. Minit pan live baga live ko siya da ba ni? Hey morning ako kan ni kamada lai manam kang isas yam tal le haba ek chat pasi sumna hange sakhi da bani habit oi da ko adum duties taw ba kang go da adum khang biram gani kai habadi continue in morning chat ki ba continue in evening taw ki base adu nungai da na adu idea one na 101 da ki evening duty chat le ko adu ga hey morning chat to se kan taw nang nupa koi de ai live ti mai ko hai koi de da koi roi moi mayang sing spam se de ta kwa adum lai mina bani na mioi ba hai ji khanga se kon se ha ba de dum thoi de na kwa seng da dum hai do bani ko thabak tong mina ba da khanga se kon se ha ba de dum yaw de so mayang dum da pam he lao cái device si khang bra nang kay no nang chani ngi si hayeng di angry bird na kanong pura kani kay bang prok to si kay ba pasta pura kani ma pasta ho bayam hayem ko mana pasta pura ni ay na paratha lai ga chatla ni ay ho ba hay tab ni lai chatla ni dana ado fruit khara di pura ni angry bird ka chamin da ni to hayeng morning apong mari de di free order ko Semin Khan. Hi Semin. Ha. Tama tama. May Burma si Hali na lang Burma dalay rabo. Hara ba nang hide. Waim san. Live thara adino ngai ni hai. Ai kano tawi. Kay ba? Ado kano tawi interview lo ba live thara hai ba do. Ado privacy maintain tang do ba de do na interview da live thara ba di yaroi. Ado option ama khatang lei ba ko manipur macha interview la ko matam da ko adum tang ni thar pe yani hindi ki mine lo ba di yaro just am tang complaint or di ko ha ba di ai gi kan hone ba ai image handan ni ha do complaint cha ni ba ko aduna manipur macha se interview dum taw ba yaw ko adum matam dai kan taw di no friend angry ba to the all money every account hiding the money ai pai dre na hawai pai ram mani hu si pai dre san chu ai ai chi ano wa mahang age address ai youtube se link taw de ne aduga ai kan taw saraki ado youtube ta di kanum ta ga hang na han jo ai di hang ai kaw to kar youtube ta kan taw bodo mi mi pula mi habadi mi phone tar ga wari sana ba yar di no ga da ban habadi video call da wari sana bodo do mai comment na ta bi da ko mi yawning da mi amam khalla ga or su ko video call haris mai la aga live ta wari sana ga di no ga da ban ko ador ga di nang lina ga se thukla di nunga re drama si da na comment kay no taw da bi da ko nunga ga da ni minute manga hay minute ma ta ngai de minute ma ka ta ngai ai gi hay recommend no na para ga lo se lagi mayam good night ai wa hay re ge mayam comment minute manga para ga lo sin jare ga live mayam pung haidor kan mi icha the bi live doi kini mama salata ai suti tho bukan da lak ke yam nu si mama de dum ai video ka dum support to bi bane mama ai lam do mayang lang ching ha ba kan ma ha bane ai lak ti lak kan nim tan khan di khan le lak ke na
Tina some ha kita we have a long kind of ha device ai rims hospital manatagi ne masi mayang se kamai tawdoino hai ai do khud hama madine phone je paraga nai se kano tawge tawbane ba block hai dura remove hai dura hide hai dura ko du tawge tawbane borok pai bane phone je pai ning draba dugini ai suni hai noi rims kai jaga dagi no device minute doi kai hai no minute hai dura minute loi kya wali ge lo shan lage hai di ai ken tan taw tri ba halak ba ga dum si char ga me ga wari sana ba nungai ba gi dum sana gi ban Sanju aigi number kano da description profile da hapjabane YouTube ta adudagi number lawbiyo ado ainonda sum kai haini khangning ba ko kano to laibira gadi dum haibira ka sukai dai sumaino number one di haizade ado aigi profile da changa lawbiyo number hapani konika 3 minutes katangari hai 3 minutes loy dorabani taro 3 minutes kano to rage solution lagi को कंगाव हाउती को नई पर्पल कोबी से पर्पल कलर की कोबी से हाउती थबक लोई से लो नंग सो दुगु फजना तुम थो ओ आउ फस थबक लो सला तुम मदब तुम निंग दस तुम मदब ने हाबदी मॉर्निंग दी तिदिना को खोई दी लोई सन हनिंग ट्री पा हाई हांचित अमु फाउंडर से को निका हाई दे लाइफ थाजरा रगे हांचित ओइन थाके अदो कई गुंबा आई मॉर्निंग दी ताए बको मिहुन अमुमुंग लैदना मिबसे लाइफ फतबगी मिहुन लैबनिना ने मॉर्निंग की पुंगमाई दे लोरे हलानी दना अदु हलागा कनो तौरगा कईगुमाई कोई बस निंगा आदिने फलांग चतने अद लाइफ थारकी को कईगुमा चलगा दिया चत्रगा दि खांगे चनिंगा गदि खुदक तको उरिपो बासपति लेकाई ने रिम्स का नने उरिपो बासपति दी कईनो होगे लेकाई ने कई बदोली होगे लेकाई ने लोरमनी मिनिट अमखतंग आराम द माले वाखन कईनो वन इज फरे अदुदी अस आइना मसाइदगी खोलाव लावरा लेरे अकाउंट खुंगना चेक टेक तौगना कैसु कायदेदा अदुम नंबर आई हाना दि हापम देबको अदो आइना खितंग हाबिस अतेगी नतबा मणिपुर मसा खितंग थबक तौमिनबा फंगदी को मोगिसु काना जब आइसु नुंगाइ जब खल्लगा आई नंबर हापचागी बन कोई बचतो मरता होय होय फरे मैम पुंग तारे हाय को थैंक यू दिबा नंगी मेसेज ने लास्ट ओरगे याम नुंगाइ जई मैम सुमाने सपोर्ट तो बिबसे आई वीडियो थगत पर संजदबगी लाइव ओइने थाजरक पने अदो सिंजूसु पुखिए चौबम चावबम साथोखरे हावे यामना सिंजू को मणिपुर की ओइबगी न खंगदे हम हावे अदो मतुंगसु मैम अदो आइगी सपोर्ट तो बियो वीडियो यंगियो तसिन आइगी यूट्यूब से मेमोरी की ओइने हंगजबने अदुगी ने आइना पाइब खुतिंगी आइना लाइक सब्सक्राइब को उनता हाइजद्रिसे सो मैम का कांटेक्ट लाइना आइगी से मेमोरी ओइ जहौबदो दु पामबगी ने अदो मैम ngasi ओइना दिलो संजरगे मैम ना देखतबा अफबत ओइमिनरसे मम फरसे मैम पाई याइफरे